ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯍꯤꯡꯗ ꯁꯥꯠꯄꯤ ꯁꯤꯡꯒꯥꯔꯩꯅ ꯅꯨꯖꯥ ꯀꯅꯥꯒꯤ ꯅꯥꯞꯄꯗ ꯆꯤꯟꯅꯗꯅ ꯀꯦꯟꯈ꯭ꯔꯕꯁꯨ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯂꯩꯔꯥꯡ ꯃꯥꯕꯨ ꯈꯨꯟꯒꯠ ꯏꯁꯣꯔꯒꯤ ꯈꯨꯌꯥꯗ ꯀꯠꯆꯩꯗꯣ꯫ ꯑꯃꯝꯕꯒꯤ ꯃꯇꯝꯗ ꯂꯩꯅꯝ ꯁꯤꯟꯕ ꯊꯨꯡꯅ ꯆꯥꯏꯊꯣꯛꯄꯤ ꯊꯥꯕꯂꯩ ꯃꯥꯁꯨ ꯇꯥꯏꯕꯪ ꯀꯅꯥꯕꯨ ꯎꯗ꯭ꯔꯤꯉꯩ ꯃꯅꯤꯡ ꯇꯝꯅ ꯂꯩꯁꯥꯠ ꯇꯝꯕꯅꯤ꯫ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯀꯅꯥꯒꯤ ꯂꯝ ꯍꯦꯟꯕ ꯃꯈꯨꯠꯅ ꯍꯦꯛꯈꯤꯅꯤ ꯄꯥꯈꯠꯇꯨꯅ ꯆꯦꯛꯁꯤꯟꯅ ꯁꯥꯠꯆꯕꯤ ꯂꯩꯔꯥꯡꯅꯤ꯫ ꯏꯉꯦꯜꯒꯤ ꯀꯜꯂꯕ ꯅꯣꯡꯖꯨꯁꯨ ꯂꯦꯞꯄ ꯂꯩꯇ ꯖꯝ ꯖꯝ ꯆꯨꯏ꯫ ꯃꯤꯑꯣꯏꯕꯅ ꯅꯣꯡ ꯆꯨꯔꯛꯄꯗ ꯍꯔꯥꯎꯅꯔꯕꯁꯨ ꯅꯣꯡꯂꯤꯛ ꯑꯃ ꯆꯣꯠꯄꯗ ꯀꯔꯤꯒꯤ ꯈꯨꯠ ꯈꯟꯗꯨꯅ ꯆꯦꯜꯂꯤꯕ? ꯅꯣꯡꯅ ꯐꯨꯗꯤꯠ ꯊꯣꯛꯅ ꯊꯣꯛꯅ ꯆꯨꯔꯤꯕ ꯑꯗꯨꯕꯨ ꯊꯋꯥꯏ ꯇꯥꯅ ꯌꯨꯝꯒꯤ ꯑꯋꯥꯡꯕ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯦꯞꯂꯤꯕ ꯈꯥꯕ ꯉꯁꯥꯏ ꯃꯃꯥꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯗꯨ ꯑꯀꯟꯕ ꯅꯣꯡꯖꯨ ꯑꯗꯨꯒꯤ ꯃꯔꯛꯇ ꯏꯁꯦꯡ ꯁꯦꯡꯅ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯄꯥꯕꯒꯤ ꯃꯃꯥꯟꯅꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯅꯪꯒ ꯂꯨꯍꯣꯡꯅꯕ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯕꯅꯤ꯫ ꯅꯄꯥꯒꯤ ꯃꯥꯏ ꯆꯣꯞꯍꯟꯕ ꯌꯥꯔꯣꯏꯀꯣ꯫ ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯕꯁꯨ ꯂꯩꯇꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯤꯟꯕꯁꯤꯗ ꯌꯥꯔꯣꯏ꯫ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯕ ꯅꯨꯄꯤꯗꯨꯒ ꯑꯩꯒ ꯀꯃꯥꯏꯅ ꯂꯨꯍꯣꯡꯗꯣꯏꯅꯣ ꯏꯃꯥ? ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯨꯕꯅꯤ꯫ ꯑꯩꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯗꯕ ꯅꯨꯄꯤꯗꯣ ꯑꯇꯦꯟꯕ ꯃꯇꯝꯁꯤꯗ ꯁꯤꯜꯂꯒ ꯍꯦꯛꯇ ꯍꯣꯡꯕ ꯌꯥꯕ꯭ꯔꯅꯦ? ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯒꯤ ꯈꯪꯅꯕ ꯂꯩꯔꯗꯤ ꯍꯥꯏꯔꯛꯑꯣ꯫ ꯑꯗꯨꯁꯨ ꯂꯩꯇꯦ ꯍꯥꯏꯔꯛꯀꯅꯨ꯫ ꯑꯔꯦꯝꯕꯗ ꯂꯝ ꯍꯦꯟꯒꯅꯨ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯅꯊꯟꯇꯅꯤ꯫ ꯅꯪ ꯄꯥꯕꯒꯤ ꯊꯕꯛꯇꯁꯨ ꯍꯦꯟꯅ ꯆꯥꯎꯈꯠꯅꯅꯕ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯒ ꯂꯨꯍꯣꯡꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯌꯥꯏ ꯌꯥꯗꯦ ꯇꯧꯕꯁꯨ ꯌꯥꯔꯣꯏ꯫ ꯌꯥꯝ ꯁꯥꯡꯕ ꯋꯥꯍꯩ ꯅꯠꯇ꯭ꯔꯕꯁꯨ ꯋꯥꯍꯩ ꯈꯔꯁꯤꯅ ꯈꯥꯕꯒꯤ ꯃꯁꯥꯗ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯑꯃ ꯑꯣꯏꯔꯤ꯫ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩ꯫ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯂꯒ ꯃꯊꯟꯇ ꯍꯥꯏꯖꯩ, ꯐꯔꯦꯅꯦ, ꯑꯩꯕꯨꯗꯤ ꯀꯅꯥꯝ ꯈꯪꯅꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯇꯉꯥꯏ ꯐꯗꯅ ꯌꯥꯔꯒꯦ꯫ ꯍꯣꯡꯗꯧꯔꯤꯕ ꯅꯨꯄꯤꯗꯨꯒꯤꯗꯤ ꯅꯨꯡꯁꯤꯅꯕ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯥꯁꯨ ꯃꯄꯥꯒꯤ ꯋꯥ ꯍꯤꯛꯇꯣꯛꯄ ꯉꯝꯗꯈꯩ ꯅꯨꯡꯁꯤꯕꯗꯣ ꯀꯥꯏꯅꯔꯒ ꯂꯥꯛꯇꯣꯏꯕ꯫ ꯑꯁ, ꯑꯩ ꯉꯝꯃꯔꯣꯏꯗ꯫ ꯈꯔ ꯀꯨꯏꯅ ꯄꯥꯈꯪ ꯑꯣꯏꯈꯤꯒꯦ ꯈꯟꯖꯔꯒ ꯃꯤꯠꯀ ꯂꯣꯏ ꯊꯨꯗꯦ꯫ ꯑꯄꯥꯝꯕ ꯅꯨꯄꯤꯁꯨ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ? ꯌꯨꯝꯗ ꯂꯩꯔꯗꯤ ꯋꯥꯈꯜꯁꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯐꯝ ꯈꯪꯉꯔꯣꯏ꯫ ꯄꯥꯕꯒꯤ ꯈꯨꯡꯒꯪꯗ ꯏꯪꯈꯣꯜ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯆꯠꯂꯒ ꯂꯩꯔꯨꯔꯒꯦ꯫ ꯌꯨꯝꯗꯒ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯈ꯭ꯔꯒꯦ꯫ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯊꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯛꯂꯤ꯫ ꯅꯨꯡꯇꯤꯒꯤ ꯃꯃꯥ ꯁꯤꯖꯅ ꯍꯧꯗꯣꯛꯅꯕꯗ ꯑꯋꯥꯕ ꯑꯣꯏꯕꯗꯣ ꯉꯁꯤꯗꯤ ꯉꯟꯅ ꯍꯧꯒꯠꯂꯒ ꯏꯔꯨꯖꯊꯣꯛꯇꯨꯅ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯍꯧꯗꯣꯛꯀꯦ ꯆꯪꯂꯛꯄꯗ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯃꯁꯝ ꯁꯦꯝꯂꯝꯕꯗꯨꯗ ꯉꯛꯅ, ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅꯒ ꯍꯧꯒꯠꯂꯝꯃꯤꯁꯤ? ꯀꯔꯤ ꯊꯕꯛ ꯂꯩꯒꯦ ꯅꯪꯕꯨ? ꯃꯥ, ꯍꯟꯗꯛ ꯄꯥꯕꯅ ꯈꯨꯡꯒꯪꯗ ꯏꯪꯈꯣꯜ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯔꯨꯔꯒꯦ꯫ ꯌꯨꯝꯁꯨ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯃꯇꯝ ꯈꯔ ꯂꯩꯔꯨꯒꯦ꯫ ꯑꯗꯨꯗꯗꯤ ꯀꯩꯗꯧꯔꯨꯒꯦ ꯍꯥꯏꯔꯤꯕ? ꯅꯪꯒꯤꯁꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯁꯥꯡꯗꯣꯛꯅꯕ ꯁꯤꯜꯂꯤꯕꯅꯤꯅꯦ꯫ ꯑꯗꯨꯒꯤ ꯅꯠꯇꯦ, ꯋꯥꯈꯜꯁꯦ ꯁꯨꯝ ꯌꯨꯝꯗ ꯂꯩꯁꯤꯜꯂꯗꯤ ꯀꯩꯅꯣꯝ ꯇꯧꯁꯤꯜꯂꯅꯤ꯫ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯒꯦ꯫ ꯄꯥꯕꯨ ꯎꯅꯔꯝꯃꯔꯣꯏ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯩ, ꯉꯥꯏꯈꯣ, ꯀꯩꯗꯧꯕꯅꯣ ꯅꯪꯅ ꯆꯠꯇꯣꯏꯁꯦ? ꯑꯁꯦꯡꯕ ꯃꯔꯝꯗꯣ ꯏꯃꯥꯗ ꯍꯥꯏꯔꯝꯃꯨ꯫ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝꯈꯛꯅꯤ ꯂꯩꯕ꯫ ꯌꯨꯝꯒꯤ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯔꯁꯤ ꯅꯠꯇꯅ ꯌꯨꯝꯁꯤꯗ ꯑꯍꯦꯟꯕ ꯀꯅꯥ ꯂꯩꯔꯤꯒꯦ? ꯅꯪꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯗꯤ ꯏꯆꯤꯛ ꯆꯤꯛ ꯍꯧꯔꯅꯤ꯫ ꯅꯪ ꯄꯥꯕꯁꯨ ꯊꯕꯛ ꯆꯠꯊꯣꯛꯏꯅꯤ, ꯃꯤ ꯎꯅꯔꯤꯅꯦꯗꯅ ꯆꯠꯈꯤꯅꯤ꯫ ꯍꯜꯂꯛꯇꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯁꯤꯗꯕꯨ ꯏꯃꯥꯁꯤ ꯏꯊꯟꯇ ꯊꯅꯝꯂꯒ ꯆꯠꯀꯦ ꯈꯜꯂꯤꯗꯨ ꯀꯔꯤꯒꯤꯅꯣ? ꯏꯃꯥꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒꯅ ꯊꯕꯛ ꯁꯨꯕꯤ ꯏꯅꯦꯗꯣ ꯌꯨꯝꯗ ꯂꯩꯍꯜꯂꯨ꯫ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯅꯨ ꯍꯥꯏꯔꯒ꯫ ꯑꯩꯗꯤ ꯆꯠꯀꯦ ꯈꯟꯈ꯭ꯔꯕꯅꯤꯅ ꯆꯠꯇꯅ ꯇꯣꯛꯑꯔꯣꯏ꯫ ꯑꯗꯨꯒ ꯏꯃꯥꯒ ꯄꯥꯕꯒꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯦ ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯑꯩꯒꯤꯁꯨ ꯈꯪꯅꯕ ꯂꯩꯔꯀꯥꯟꯗ ꯀꯣꯟꯅ ꯇꯞꯅ ꯍꯣꯡꯕ ꯌꯥꯕꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯒꯗꯕ ꯅꯨꯄꯤꯗ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯅꯔꯒ ꯍꯣꯡꯕꯗꯣ ꯅꯆꯥꯗꯤ ꯀꯌꯥ ꯄꯥꯝꯖꯗꯦ꯫ ꯊꯣꯛꯈꯤꯒꯦ꯫ ꯏꯕꯨꯡꯉꯣ, ꯉꯥꯏꯈꯣꯅꯦ, ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯈꯤꯒꯦ꯫ ꯏꯕꯨꯡꯉꯣ! ꯃꯃꯥꯅ ꯀꯧꯕꯒ ꯇꯥꯗꯈꯩ ꯈꯥꯕ ꯊꯣꯛꯈ꯭ꯔꯦ꯫ ꯁꯤꯖꯁꯨ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯕꯨ ꯀꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯋꯥ ꯒꯥꯔꯤ ꯃꯆꯥꯗꯨ ꯊꯧꯗꯣꯛꯂꯒ ꯆꯠꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ꯫ ꯊꯕꯛ ꯁꯨꯕꯤ ꯔꯥꯁꯤꯗꯨꯁꯨ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯍꯪꯂꯛꯏ, ꯏꯅꯝꯁꯤꯌꯥ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯏꯕꯨꯡꯉꯣ ꯑꯁꯤꯅ ꯐꯤꯡꯅ ꯊꯣꯛꯈ꯭ꯔꯤꯕꯁꯤꯕꯣ? ꯔꯥꯁꯤꯌꯥ, ꯌꯨꯝꯗ ꯂꯩꯅꯤꯡꯗ꯭ꯔꯦ, ꯈꯨꯡꯒꯪꯗ ꯏꯪꯈꯣꯜ ꯑꯃ ꯂꯩꯕꯗꯨꯗ ꯂꯩꯔꯨꯅꯤ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯤꯁꯤꯅꯤ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯁꯝꯂꯒꯅꯦ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯌꯨ꯫
Isa nupasi tanaba lauraga sinthokpada kok ngawkhre. Ihani ai sauge tapna sasi namsi. Mayai ka sida ngihak phambiram kok ngawbagi hidak to ai puthokjarake. Rasia hidak ka sajabasu yare. Nangi tawgadabana thawdo tawjaruru. Thabak loirabadi nang sungihak pothau. Sak thongbidu laklaga punna muk tawminar. Sak thongbidi ngihak leiraga laklan. Sakhumda khra saihori madu loisilaga inamsigi manakta phamba thoklake. Hoi hoi thoklak. Ado Rasia nangsu ngasidagi aikhoide leirasidana. Yumside ithanta ngaigadawre. Sanakhyadi nungdam naiba nate. Yumda ngihak laamgani thabakki amuk satkini. Aisi tomta ngauraga satawrabra khangde. Inamsina nungaitradi aisu leithoklaga loire. Ngihak pothabiram thabak masit kharado loisinjaruge. Inamsigi hai mahi su semlake hidak sawa haibasu yadrabanina hai mahi oina thaklaga kok ngawbado phabra yengbiru. Siza hoi haibugum mamitu usilaga mangaktu nomi. Rasisu sakhumlomda sangkhiduna magi tawgadau mathau singdu tawsili. Somda khaba asum lakpana saradagi lapna leiba khungangdu yausilakle. Yam lapna su lakpana nungthilgi numit chap yungba matam oisilakle. Khududagi yamna sanglaga leiba apikba chingya amagi sidaida yum khara taribadu madu tana lai. Lambi da horiba uwa singdu yeng yengdana lakpana wakhalsu ingbagum tawi. Lairak amada haijillaga makoina leikiba yumdugi thongalda chumna hawa garidu thausilai. Hanasu lakraba oibana lambidu khangbani. Yumdubu senanaba lairamliba tomjaudusu sumangi napi hausinbadu yompak ama paiduna phalaga lairammi. Khabana lakpa ubada tawramliba thabakadu hundoklamlaga changlaktuna. Ibungo khaba yam thazadana laisibu kari legi natraga nangbu sum koiraklibro. Mama ngasidagi ai yumsi leiradoini aada leibdu nungaite side ingna leirage laabani. Oh phare phare adu boirade ai su nungtigi sanglaklaga yumse yengsinbadi ngamte sumangsi napi hausilakpadagi phandoklamlibasini ai oina tawragi mama warani pothar. Nangbu yaropaga yompaksi pairaga napi phanbabu haigadrane haidrasu mamana takpiro haitena mamna sum tawlaga leiradi aidi kaisum hairaroi ai tawge mangolda phamlaga aina tawbasi yam soirasu takpiro. Sese yompaksi pairaga napi singse khra khra yal leibakta yam luna yanjanganuko tawra taw tomsauna pirakliba yompaktu pairaga khabasu haita tapna napi du phale. Tomsau mangolda phamlaga mangakti yaliba khudaiduna tarakliba humang singdu taithoi. Khaba napidu phana hanglai. Mama pabana sildi sang naina dum piri banatro. Pi tha khudingi dum piri. Numit amata sonthabide. Sanakhyadi yam phaida. Yengo hauzik aisi thabak suba matta satrabani. Nakho yuming kolse senabada phangliba silsina yungbudi laina bubu ngamlabani. Thabak atai saluranu ahalsu oiraklabanina waradi sida aiga puna dum inkol koiraga leiminarasi. Mamana ai nungsiradi thagi sel phanglakpada kitang khaibigisu yai inkol koiminabagi. Ibungona hairadabu khaidi yeran khaidoklaga loiradana. Phagi dawbunida mam. Ado aina napi phalisi yab. Leibakta yam luna tawdabani sigi khudause adum yarabra mam. Yare adugi sangduda tawgadabani. Thongaldagi pari sanglai. Mana masak khangdaba mi ama leirambaduna haiphet yenglaga tomsaudu onsinduna. Chakchaurasi nangsu halakpada ngairibra ai ngaidrasu adum sathokpa yadra nangbu. Mama mana kana isa nupa pari sida leplibasi sanakyagi masa nupa ama lei haibadun ngasidagi sida leirani haida lakliba sakhang khabana noklaga sangsilaklaga makhut soknanaba tingthore. Pari su makhuttu prita nanthoklaga makhuttu soklei. Aigi min khaba aigina pari aidi noi khulsida kanamta khangnabasi leite. Ibani punse aibabu kai hainingi yai kaishu gaidi aisu thabak chalubadagi halakpada ngai paba sak sakhidri aibaduda kaubulai tanjasida khabagi mabukto hauna khomlai ngasai ayuktagi mabukta ising phauba tadana lakibana mabuk manungdusu lan soknarakle tomsauna khaba nangmu sak saraklabro sarakri mam ayung ngantadagi lakpan si yorokpada numit chap yung lambidagisu kem sarakri aidi sak sade haibabu kauthukluri pari ikhoida puna saursi baba lao chakana saursi sumangi na pise ai horen phalage hoi lao
Ibungo khaba lau hai ngasidagi aikoi khungangi insang mayam saba tam nati aikoi gi bukari insang thongogi dasa khusama tondo kangsoi thongau yainganga umurok amaga fazal melau khaba ha yaingang bu melaga zaba yap dasa khusama ton su chaba yaise asi khakta khange di ya loina yaba sinan ngasidagi saadaba mayam ama tamlo hairibasi yaingang morok metpanaga hawbu khuaw sidi ina kunmana saba phangai as mamagi wata sidi chaba phangdrena nuknaba miyawiko ado ngasidagi deisu chaba loi tamadam bari nangaiga khra leiminase ithanda leibitu nungaidau mande hoi yai leiraga loi makhoi humda wari sanaraga pari hoigi mayum lomda chatkre sak toklaga pariga khabagado mangolda phamlaga pothari parigi mamana hainau asang makhra hektuna purai ibungo khaba hainau se khaira uro hoi yai pari moro tek pakhra geuge thunga namaga brem te saida se pari gi mamana hainau du khairaga punna saminari langlensu thomukta yendem sar haplaga thongal da gi sanglai inia hai sai ro ai su khra oi ma sire langlen du ikhat khatna lakpada khudi thijilaga tusil thumuka to uppaga tai pari ga khabaga su sensilai khabana makha da tarabi yendem sar du khungali pari langlen nang mun nami to makha di yenglaga satpa yadro ngang za dauna nang na ai kai thongal changla ku turisi kem diam ayo ma kuning ga se oi tole thabari noi thongal changak pada thari banung singsa yam siam andre moi gi lambi da thaba amubi da adu oina onthoke ga ontho e kanano mana namana bara ngasidagi imana boirabani pabana yingsin besat pa ingkol do adugi yumbugi masanu pa oh adudi sardagi ni nya asapot ka leiraktra sardadi asapot hawba yam yole haidai tabaraba chinbal duna karisu koizada nganglakli budu tabada khaba nokphet tawraga khumlei amta leiraktri mathangai ni yum satladi nangi sapot yam soiduna leirakke tusinbado hawalaklaga mafidu kanthoi nupa ani dusu hawalaklaga haisa phamda sangi langlena khabada yenglaga asapot leirakke kaina haido hausi ngaktangi orangani nya hayeng khra leiraga kausena khrani noi sar masadi kadar yam hayai nubi dasu oidaba yam ngange hainai pari langlen kanu nang ngangdu masida laibu khabasina kai khan hidurige adumai numi ngonda haigan mi loina phatabu nati ikoi khul dasu phatam mi dum leirisi leirasu aidi aseng bai jabani ado magi maming lo khaba haisina masak si yam sanandiye mingna pu ka akari aduga satna mung hadaba kaijau mal parigi mama haiba langlian nangi hauna bisi ama hauраklabro nabung khaba sina kari khalam dawrige masideba ibungo khaba mase sumaina sum ngangning bata ngangban laikai ge ngangni yam chamjabani ai kai sum khande mana ngang si taba yam nungai adugi ngasai di sum tarisi langlen inung sau nangbu ngasai khita sagi na hi dai si akhai bas lei chau hairabanina char thabaria nan kai nangna pizaning da bahinau sa namana basina pizari oi sathoge khu house pizaning da bamina nakan na yeng lei beire gaino yam hawe masingang si masin se yak to lepti khaba nang hainau sa baloradi noi sumangi na pido phandorase hoi chalasi langlen chalage hainau se loi sauro ko is aige yam khangna bai mo ong da minga koraga hainau loi sauro kai haida su dum cha dau lei khaba khumde momonok namlaga pariga makoi ani du satkre langlen su thokriba ani du de yenglaga inia ta pariga asigi khaba haiba nupa siga ngasita nan kai su pundi ngasiga pullaga kamhaina no yamnu tina bai mo ong tawrise nupa gidi mama na ba punbada matam sangdi haina baduni mikop amatang nokminarasu luna tina ba mama na ba hekta oikhibani o adudi nupa oibase mamanaba yam punba phangmajani ko ado aidi imanabi kaya pundingo amani khak leirisisu phi saba yumgi thabak tawbada punba phangdi aisu nupa oiramadi ta pari hoiga nahana puladau masina ngang thorak wasi ado nangbu thumuktagi yendem sarsi kaidongna doino ine hoida iman thiluso na pureini aikhoi gidi yendem so haure ine hoi gidi yam haudabani
ꯊꯥꯖꯜꯂꯣ ꯍꯥꯏꯌꯣꯅ ꯏꯃꯥꯅ ꯍꯥꯏꯔꯛꯏ ꯐꯔꯦꯗ ꯃꯅꯤꯡꯗ ꯊꯥꯖꯜꯂꯨꯔꯒꯦ ꯅꯪꯅ ꯅꯍꯥꯟꯃꯨꯛ ꯄꯤꯔꯛꯄ ꯐꯛꯄꯥꯏꯗꯨꯁꯨ ꯍꯧꯔꯕꯅꯤ ꯌꯥꯝ ꯐꯖꯔꯕꯅꯤ ꯃꯌꯥꯝ ꯍꯧꯍꯜꯂꯣ ꯑꯩꯈꯣꯏꯗ ꯄꯥꯟꯗ꯭ꯔꯀꯥꯟꯗ ꯍꯦꯛꯄ ꯂꯥꯛꯀꯦ ꯑꯗꯨꯏꯅꯦ ꯑꯩ ꯆꯠꯂꯒꯦ ꯁꯤ ꯌꯦꯟꯗꯦꯝꯁꯦ ꯁ꯭ꯋꯥꯏꯗ ꯊꯝꯃꯝꯃꯒꯦ ꯆꯠꯂꯦ ꯍꯥꯏ ꯇꯞꯅ ꯆꯠꯂꯨꯀꯣ ꯂꯝꯕꯤꯗꯒ ꯑꯃꯨꯛ ꯇꯨꯁꯟꯅꯤ ꯂꯥꯡꯂꯦꯟꯁꯨ ꯍꯣꯏ ꯍꯥꯏꯅ ꯂꯥꯎꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯈꯥꯕꯁꯨ ꯄꯥꯔꯤ ꯄꯨꯟꯕꯗꯒꯤ ꯈꯨꯜꯒꯤ ꯃꯤ ꯑꯌꯥꯝꯕ ꯁꯛ ꯈꯪꯅꯕ ꯍꯧꯔꯛꯏ ꯃꯌꯨꯝꯗꯒ ꯍꯟꯅꯤꯡꯕ ꯐꯥꯎꯈꯤꯗ꯭ꯔꯦ ꯃꯃꯥ ꯃꯄꯥꯁꯨ ꯅꯤꯡꯁꯤꯡꯕ ꯐꯥꯎꯈꯤꯗ꯭ꯔꯦ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯈꯥꯕꯗꯣ ꯅꯨꯡꯊꯤꯜ ꯅꯨꯡꯁꯥ ꯆꯪꯈꯤꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯏꯪꯈꯣꯜꯗ ꯏꯟꯁꯥꯡ ꯈꯔ ꯊꯥꯔꯤꯕꯗꯣ ꯏꯁꯤꯡ ꯆꯥꯏꯔꯤ ꯂꯥꯡꯂꯦꯟꯁꯨ ꯈꯠꯂꯤ ꯈꯠꯂꯤ ꯂꯥꯛꯏ ꯇꯥꯄꯥꯔꯤ ꯑꯣ ꯇꯥꯄꯥꯔꯤ ꯄꯥꯔꯤꯗꯤ ꯂꯩꯇꯤꯌꯦ ꯉꯁꯥꯏ ꯆꯥꯛ ꯇꯣꯛꯂꯒ ꯃꯌꯨꯝ ꯆꯠꯈꯤꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯥꯛꯑꯅꯤ ꯃꯪꯒꯣꯜꯗ ꯐꯝꯃꯒ ꯉꯥꯏꯒꯦꯁꯨ ꯉꯥꯏꯌꯨ ꯉꯥꯏꯔꯔꯣꯏ ꯈꯣꯠꯇꯒꯤ ꯐꯧ ꯑꯝꯇ ꯈꯥꯏꯗꯣꯛꯄꯤꯌꯨꯅ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ ꯃꯣꯏꯗ ꯑꯣꯏꯅ ꯆꯠꯂꯒ ꯍꯥꯏꯔꯨꯔꯒꯦ ꯉꯥꯏꯈꯨꯑꯣ ꯀꯩꯗꯧꯔꯒꯦ ꯈꯥꯕ ꯏꯁꯤꯡ ꯆꯥꯏꯕꯗꯨ ꯂꯣꯏꯁꯤꯜꯂꯒ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯄꯥꯔꯤꯗꯤ ꯁꯖꯤꯛ ꯐꯥꯟꯒꯅꯤꯁꯨ ꯍꯥꯏꯔꯝꯕꯅꯤ ꯅꯣꯏꯒꯤ ꯐꯧ ꯈꯥꯏꯕꯗꯣ ꯑꯩ ꯑꯣꯏꯅ ꯂꯥꯛꯎꯔꯣ ꯍꯩꯒꯗ꯭ꯔꯥ ꯀꯩꯗꯧꯕꯩ ꯍꯩꯔꯣꯏꯗꯣꯏꯅꯣ ꯈꯨꯜꯁꯤ ꯂꯩꯔꯛꯄ ꯊꯥ 4-5 ꯍꯦꯟꯖꯤꯜꯂꯛꯂꯕꯅꯤ ꯍꯩꯕ ꯌꯥꯕꯈꯩ ꯂꯣꯏ ꯍꯩꯔꯦ ꯀꯩꯅꯣ ꯑꯩꯁꯨ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯍꯩꯔꯝꯃꯣꯏꯅ ꯀꯩꯁꯨꯝ ꯍꯥꯏꯗ꯭ꯔꯤꯅꯤ ꯇꯥꯄꯥꯔꯤꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯏꯃꯥ ꯏꯕꯥꯅꯤꯅ ꯉꯝꯗꯕ ꯊꯕꯛꯇ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯦꯕꯀꯣ ꯑꯗꯨꯅꯅꯦ ꯑꯩꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯣ ꯍꯧꯖꯤꯛꯇꯒꯤꯗꯤ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯔꯣ ꯄꯥꯔꯤꯗ ꯁꯨꯝ ꯍꯥꯏꯕꯗꯣ ꯃꯥꯁꯨ ꯋꯥꯒꯅꯦꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯄꯅ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯦ ꯈꯥꯕꯅ ꯀꯣꯠ ꯃꯅꯨꯡꯗ ꯆꯪꯂꯒ ꯐꯧꯗꯨ ꯈꯥꯏꯗꯣꯛꯏ ꯃꯃꯥꯒ ꯂꯥꯡꯂꯦꯟꯒꯅ ꯕꯣꯔꯥꯗ ꯍꯩꯖꯤꯜꯂꯤ ꯊꯕꯛ ꯂꯣꯏꯔꯛꯄꯗ ꯈꯥꯕꯁꯨ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯀꯣꯠ ꯃꯅꯨꯡꯗ ꯆꯪꯉꯨꯕꯒꯤ ꯃꯁꯥꯗꯨ ꯀꯟꯊꯣꯛꯏ ꯕꯦꯝꯃ ꯅꯕꯨꯡꯒꯤ ꯏꯁꯤꯡ ꯈꯔ ꯀꯜꯂꯧꯗꯅ ꯐꯧ ꯕꯣꯔꯥ ꯃꯌꯥꯝꯁꯤ ꯈꯥꯏꯗꯣꯛꯄꯗ ꯋꯥꯔꯝꯃꯅꯤ ꯍꯣꯏ ꯂꯥꯡꯂꯦꯟꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯈꯥꯕ ꯅꯣꯛꯂꯒ ꯂꯥꯡꯂꯦꯟꯗ ꯌꯦꯡꯉꯤ ꯃꯃꯥꯁꯨ ꯇꯞꯅ ꯍꯪꯂꯛꯏ ꯏꯕꯨꯡꯉꯣ ꯅꯪꯗꯤ sida kayam kuina leidoriba ine yumdaga haningdreda sida sum leiradongni thabak leiba kanda yumda salasu sida halakan tawbagi budi nungsit nungsasi swaidani hena nungaibani posai leibada khara lappe haibagi wani thakaba ising pirakliba ising khuzaidu lauraga thai adudine ayamu chalukigi phare phare salo sa ima isagi kanasu leitabasida nangsu ꯑꯩꯈꯣꯏ ꯃꯇꯦꯡ ꯅꯤꯐꯝ ꯑꯣꯏꯔꯔꯦꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗꯩꯅꯦ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯔꯣ ꯄꯥꯔꯤ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯗ ꯑꯗꯨꯝ ꯐꯔꯛ ꯇꯥꯅꯤꯕ ꯂꯥꯡꯂꯦꯟ ꯆꯧꯈꯤꯒꯦ ꯂꯥꯡꯂꯦꯟꯁꯨ ꯃꯉꯛꯇꯨ ꯅꯣꯝꯃꯤ ꯃꯥꯏꯊꯣꯡꯗ ꯀꯔꯤꯁꯨ ꯀꯦꯗꯕꯤ ꯅꯨꯄꯤꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯄꯥꯔꯤꯁꯨ ꯃꯣꯏ ꯊꯣꯡꯒꯥꯜꯗꯒꯤ ꯊꯣꯛꯂꯛꯄꯗ ꯑꯅꯤꯗꯨ ꯊꯦꯡꯅꯩ ꯀꯩ ꯆꯠꯂꯨꯏꯕ ꯅꯪꯗꯤ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯐꯧ ꯈꯥꯏꯕꯤꯕ ꯆꯠꯂꯨꯕ ꯅꯪ ꯂꯩꯔꯝꯅꯤꯅ ꯑꯩꯈꯣꯏꯗ ꯀꯧꯕ ꯂꯥꯛꯏ ꯅꯪꯁꯨ ꯁꯖꯤꯛ ꯐꯥꯟꯕ ꯆꯠꯂꯝꯒꯅꯤꯅ ꯑꯩꯅ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯂꯕ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯍꯜꯂꯛꯇ ꯉꯥꯏꯔꯤ ꯅꯊꯟꯇ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯅ ꯂꯥꯛꯀꯦꯅ ꯊꯣꯛꯂꯛꯏꯁꯦ ꯑꯗꯣ ꯐꯧ ꯈꯥꯏꯕ ꯋꯥꯕ ꯅꯍꯥꯟꯀꯩ ꯇꯧꯗꯕꯅꯤꯅ ꯋꯥꯔꯝꯗꯧ ꯃꯥꯜꯂꯤꯗ ꯑꯅꯤꯗꯨ ꯆꯠꯄ ꯍꯧꯏ ꯈꯥꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯄꯥꯔꯤꯅ ꯍꯪꯂꯤꯕ ꯋꯥꯗꯨ ꯈꯨꯝꯂꯛꯏ ꯈ꯭ꯋꯥꯡꯕꯨꯗꯤ ꯈꯔ ꯅꯥꯏ ꯑꯗꯣ ꯏꯁꯤꯡ ꯊꯛꯄꯗꯤ ꯐꯈ꯭ꯔꯦ ꯅꯪꯁꯨ ꯈꯨꯜꯁꯤ ꯂꯩꯕꯗꯒꯤ ꯊꯕꯛ ꯌꯥꯝꯅꯗꯤ ꯍꯩꯔꯝꯅꯅꯤ ꯂꯥꯡꯂꯦꯟꯒꯤ ꯃꯄꯥꯗꯣ ꯌꯥꯝ ꯉꯟꯅ ꯂꯩꯈꯤꯗꯕꯅꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯃꯣꯏꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯕꯅꯤ ꯑꯗꯨꯅ ꯃꯣꯏ ꯌꯨꯝꯒꯤ ꯊꯕꯛ ꯑꯃ ꯂꯩꯕꯗ ꯑꯗꯨꯝ ꯀꯧꯕ ꯂꯥꯛꯇꯣꯏꯅꯤ ꯆꯠꯂꯣꯏꯒꯦꯁꯨ ꯉꯝꯗꯕ ꯊꯕꯛ ꯆꯤꯟꯕꯒꯤ ꯆꯠꯍꯧꯗꯕꯁꯦ ꯏꯁꯥꯗ ꯅꯨꯡꯉꯥꯏꯐꯝꯒ ꯈꯪꯕ ꯅꯠꯇꯦ ꯀꯩꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯅꯣꯡꯉꯥꯜꯂꯒ ꯑꯉꯥꯎꯕ ꯑꯉꯥꯡꯗꯣ ꯂꯥꯛꯑꯒ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯉꯛꯇꯣꯏꯕ ꯃꯣꯏꯗ ꯂꯥꯛꯅꯤꯡꯗ꯭ꯔꯗꯤ ꯐꯔꯦ ꯃꯇꯨꯡ ꯍꯥꯏꯔꯣꯏ ꯅꯕꯨꯛ ꯐꯠꯇꯕ ꯑꯗꯨ ꯑꯗꯥꯅ ꯑꯁ ꯃꯥꯅ ꯉꯥꯡ ꯃꯌꯥꯝꯗꯣ ꯇꯥꯅꯤ ꯈꯟꯕꯗ ꯑꯩ ꯊꯕꯛ ꯑꯗꯨꯝ ꯆꯦꯜꯂꯕꯅꯤ ꯃꯣꯏꯗ ꯂꯥꯡꯂꯦꯟꯁꯦ ꯌꯥꯝ ꯆꯝꯃꯤꯀꯣ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯏꯆꯝ ꯆꯝꯕꯁꯤꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯃꯃꯥꯏ ꯃꯃꯤꯠꯇ ꯌꯥꯝ ꯀꯦꯁꯤꯟ ꯅꯨꯄꯥ ꯈꯨꯗꯤꯡꯒꯤ ꯏꯔꯥꯡꯒ ꯇꯧꯕꯗꯣ ꯄꯥꯝꯗꯦ ꯄꯥꯔꯤ ꯃꯃꯥꯏꯗꯣ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯜꯂꯛꯂꯒ ꯈꯥꯕꯗ ꯌꯦꯡꯂꯛꯏ ꯈꯥꯕꯗꯤ ꯃꯊꯟꯇ ꯃꯣꯃꯣꯟꯒ ꯅꯣꯛꯂꯒ ꯂꯩꯔꯝꯃꯤ ꯄꯥꯔꯤꯁꯨ ꯃꯤꯅꯣꯛꯇꯨꯒꯤ ꯑꯥꯔꯊ ꯈꯪꯕꯒꯨꯝꯅ ꯅꯣꯛꯂꯒ ꯍꯪꯂꯛꯏ ꯀꯩꯅꯣ ꯅꯪꯒꯤ ꯋꯥꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯏꯗ ꯃꯃꯥꯏ ꯃꯃꯤꯠ ꯀꯦꯕ ꯀꯦꯗꯕ ꯏꯔꯥꯡ ꯇꯧꯕꯤ ꯄꯥꯝꯗꯦ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣꯝꯗꯤ ꯂꯩꯕ ꯃꯥꯟꯈ꯭ꯔꯦꯗ ꯑꯩꯉꯣꯟꯗ ꯍꯥꯏꯕꯒ ꯌꯥꯗꯕ ꯖꯥꯠꯂꯣ ꯌꯥꯏ ꯀꯩꯒꯤ ꯌꯥꯗꯅꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯒ ꯀꯩꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏꯗ꯭ꯔꯅ ꯍꯥꯏꯗꯣꯛꯄ ꯀꯤꯔꯒ ꯂꯩꯔꯤ ꯀꯤꯔꯗꯤ ꯀꯃꯥꯏꯅ ꯌꯥꯗꯣꯏꯕ ꯀꯩꯅꯣ ꯍꯥꯏꯔꯣ ꯑꯩ ꯇꯥꯗꯧꯒꯤ ꯉꯥꯏꯔ ꯂꯩꯔꯝꯃꯤ ꯑꯩꯁꯤ ꯍꯥꯟꯅꯗꯤ ꯑꯄꯥꯝꯕ ꯅꯨꯄꯤ ꯑꯝꯇ ꯊꯦꯡꯅꯗꯕꯅꯤ ꯑꯩꯅ ꯁꯤ ꯂꯥꯛꯏꯁꯤꯁꯨ ꯏꯃꯥꯒ ꯄꯥꯕꯒꯅ ꯂꯨꯍꯣꯡꯅꯕ ꯋꯥꯔꯤ ꯁꯥꯔꯛꯄꯗꯒꯤ ꯆꯦꯜꯂꯛꯏꯅꯤ ꯍꯣꯡꯅꯤꯡꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯏꯁꯥ ꯏꯁꯥ ꯈꯪꯅꯔꯒ ꯍꯣꯡꯕꯗꯨꯅ ꯍꯦꯟꯅ ꯄꯥꯝ ꯀꯥꯏꯗꯩ ꯃꯣꯏꯅ ꯁꯤꯜꯂꯤꯕ ꯅꯨꯄꯤꯗꯨꯗꯤ ꯑꯩ ꯁꯨꯛꯄꯥꯝ ꯄꯥꯝꯗ꯭ꯔꯦ ꯑꯗꯨ ꯀꯩꯗꯧꯔꯕ ꯁꯤꯗ ꯂꯥꯛꯄꯗꯒꯤ ꯀꯔꯤꯃꯨꯛ ꯇꯧꯔꯕ ꯂꯥꯡꯂꯦꯟꯁꯦ
ꯑꯩꯅ ꯑꯍꯥꯟꯕ ꯎꯈꯤꯕꯗꯒꯤ ꯑꯗꯨꯝ ꯄꯥꯝꯖꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯤ ꯑꯩꯅ ꯁꯤꯒꯤ ꯋꯥꯁꯦ ꯍꯥꯏꯔꯨꯔꯒ ꯃꯥꯒꯤ ꯌꯧꯅꯕꯤ ꯄꯉꯥꯡꯗ ꯉꯥꯡꯕꯤꯗꯣ ꯇꯧꯔꯛꯀꯗ꯭ꯔꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯕꯅꯤ ꯑꯩ ꯅꯣꯛꯅꯤꯡꯉꯛꯀꯗꯧꯔꯦꯗ ꯂꯥꯡꯂꯦꯟꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯅꯪꯅꯗꯣ ꯍꯥꯏꯔꯨꯕꯗ ꯃꯥꯅ ꯈꯨꯝꯃꯛꯇꯧ ꯋꯥꯗꯣ ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯒ ꯅꯣꯛꯅꯤꯡꯕ ꯑꯃ ꯐꯥꯎꯔꯤ ꯀꯩꯅꯣ ꯌꯥꯔꯣꯏ ꯍꯥꯏꯔꯣ ꯍꯥꯟꯅꯁꯨ ꯅꯨꯄꯥ ꯑꯇꯩꯅ ꯍꯥꯏꯕꯗ ꯌꯥꯝ ꯊꯤꯅꯒ ꯉꯥꯡꯈꯤꯕ꯭ꯔꯣ ꯅꯠꯇꯦ ꯅꯨꯄꯥ ꯅꯍꯥ ꯀꯣꯏꯕꯒꯤ ꯋꯥꯈꯜ ꯂꯩꯔꯝꯈꯤꯗꯧ ꯃꯥꯟꯗꯦ ꯃꯥꯒꯤ ꯍꯥꯏꯕꯨ ꯏꯉꯥꯎ ꯉꯥꯎꯔꯒ ꯂꯩꯖꯕꯅꯤ ꯃꯥꯒꯤ ꯆꯍꯤꯁꯨ 12 ꯁꯨꯃꯥꯏꯅ ꯂꯩꯔꯝꯕꯅꯤ ꯑꯩꯈꯣꯏꯅ ꯆꯍꯤ ꯈꯔ ꯈꯛꯇꯅꯤ ꯍꯟꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯂꯣꯏ ꯆꯝꯕꯅꯤ ꯋꯥ ꯉꯥꯡꯕꯗꯒꯤ ꯀꯩꯗꯒꯤ ꯃꯑꯣꯡ ꯃꯇꯧꯗꯒꯤ ꯑꯗꯨꯅ ꯅꯪꯅ ꯐꯖꯅ ꯊꯦꯝꯂꯒ ꯍꯥꯏꯌꯨ ꯌꯥꯔꯛꯄꯁꯨ ꯌꯥꯏꯅ ꯂꯩꯁꯥꯕꯤ ꯐꯔꯛꯑꯕꯅꯤꯅ ꯄꯥꯈꯪ ꯑꯃꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯀꯩꯁꯨ ꯍꯥꯏꯔꯛꯐꯝꯗꯤ ꯊꯣꯛꯇꯦ ꯈꯥꯕ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯈꯜꯂꯒ ꯆꯠꯂꯤ ꯑꯗꯨꯒ ꯄꯥꯔꯤꯗ ꯌꯦꯡꯂꯒ ꯅꯪꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯆꯠꯂꯍꯦ ꯍꯌꯦꯡꯋꯥꯏ ꯃꯥꯅ ꯉꯥꯡꯕꯗ ꯑꯩꯕꯨ ꯌꯥꯎꯍꯟꯒꯦꯔꯣ ꯑꯩ ꯉꯝꯃꯔꯣꯏ ꯅꯪ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯖꯧ ꯇꯧꯕꯇꯕꯨ ꯏꯆꯝ ꯆꯝꯖꯕ ꯑꯉꯥꯡꯗꯣ ꯋꯥꯍꯜꯂꯒꯗꯤ ꯊꯝꯂꯝꯒꯅꯨ ꯑꯩ ꯑꯗꯨꯗꯤ ꯇꯧꯔꯣꯏꯗ ꯃꯥꯅꯕꯨ ꯌꯥꯕꯤꯔꯗꯤ ꯏꯃꯥ ꯄꯥꯕꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯔꯒꯦꯅ ꯈꯜꯂꯤ ꯌꯥꯏ ꯑꯗꯣ ꯍꯥꯟꯅ ꯑꯝꯇ ꯍꯥꯏꯔꯒꯗꯤ ꯌꯦꯡꯈꯣ ꯃꯇꯥꯡ ꯆꯥꯕ ꯌꯦꯡꯂꯒ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯍꯥꯏꯔꯒꯦ ꯁꯣꯝꯗ ꯁꯍꯔꯗꯅꯤ ꯈꯥꯕꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯃꯌꯥꯏ ꯀꯥꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯅꯈ꯭ꯌꯥ ꯑꯩꯅ ꯍꯥꯏꯖꯕ ꯊꯕꯛꯇꯣ ꯃꯗꯨ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯅ ꯐꯔꯅꯤ ꯍꯧꯖꯤꯛꯄꯨ ꯃꯥꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯌꯨꯝꯗ ꯍꯜꯂꯛꯇꯈꯩ ꯑꯥꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯊꯥ ꯀꯌꯥꯅꯣ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯁꯦ ꯃꯥꯁꯨ ꯑꯅꯤꯡꯕ ꯑꯃ ꯂꯩꯕꯒꯤ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤꯗ ꯁꯤꯗ ꯂꯩꯔꯁꯨ ꯑꯥꯗ ꯂꯩꯔꯁꯨ ꯆꯞꯄꯨ ꯃꯥꯟꯅꯩ ꯑꯩꯈꯣꯏꯒꯤꯗꯤ ꯌꯨꯝ ꯉꯥꯛꯇꯅꯤ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯈꯤꯕꯁꯦ ꯑꯐꯕ ꯊꯕꯛꯅꯤ ꯍꯥꯏꯈꯤꯁꯤ ꯍꯥꯏꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯦ ꯌꯩꯊꯅꯕꯅꯦ ꯃꯥꯅ ꯁꯤꯜꯂꯤꯕ ꯈꯪꯅ ꯆꯥꯟꯅꯕ ꯀꯅꯥ ꯂꯩꯔꯗꯤ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯍꯣꯡꯁꯤ ꯍꯥꯏꯔꯤꯗꯅ ꯑꯗꯨꯁꯨ ꯂꯩꯇꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯤꯟꯕꯁꯤꯗ ꯌꯥꯔꯣ ꯍꯥꯏꯕꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯕꯅꯣ ꯑꯩꯈꯣꯏꯅ ꯁꯤꯟꯕ ꯂꯨꯍꯣꯡꯕꯁꯦ ꯃꯥꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯅ ꯃꯆꯤꯟꯃꯛꯅ ꯍꯥꯏꯔꯝꯂꯕ꯭ꯔꯣ ꯍꯥꯏꯔꯁꯨ ꯃꯥꯅ ꯀꯩꯗꯧꯗꯣꯏꯅꯣ ꯃꯈꯣꯏ ꯁꯅꯈ꯭ꯌꯥꯒꯤ ꯊꯕꯛꯇ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅꯕ ꯑꯃꯗꯤ ꯇꯨꯡꯒꯤ ꯅꯆꯥꯅꯨꯄꯥꯅ ꯋꯥꯠꯇ ꯄꯥꯗꯅ ꯍꯤꯡꯍꯧꯅꯕ ꯑꯩꯈꯣꯏꯗꯤ ꯁꯤꯟꯗꯕ ꯌꯥꯗꯕꯅꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯏꯃꯨꯡꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯥꯏꯅꯦ ꯁꯦꯜ ꯄꯥꯏꯕ ꯃꯈꯣꯏ ꯁꯪꯒ ꯇꯧꯕꯅ ꯑꯩꯈꯣꯏꯗ ꯀꯥꯟꯅꯗꯣꯏꯅꯤ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯁꯤꯖꯥ ꯅꯪꯅ ꯐꯅꯕꯁꯤ ꯅꯪꯒꯤ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯅꯆꯥꯅꯨꯄꯥꯗꯣ ꯀꯧꯔꯨꯔꯣ ꯌꯨꯝꯗ ꯅꯝꯗꯅ ꯂꯩꯍꯜꯂꯨ ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯨ ꯄꯨꯔꯥ ꯂꯣꯏꯁꯤꯟꯅꯕ ꯃꯗꯨꯒꯤꯗꯤ ꯑꯩꯅ ꯐꯅꯕ ꯁꯤꯟꯖꯒꯦ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯀꯧꯕ ꯆꯠꯆꯔꯨꯔꯒꯦ ꯃꯈꯣꯏ ꯁꯅꯈ꯭ꯌꯥꯕꯨ ꯆꯥ ꯂꯣꯜꯍꯜꯂꯛꯀꯦ ꯔꯥꯁꯤꯌꯥ ꯁꯅꯈ꯭ꯌꯥꯒꯤ ꯆꯥ ꯑꯍꯥꯎꯕ ꯁꯦꯝꯂꯛꯎ ꯐꯒꯅꯤ ꯅꯝꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯈꯥꯕꯒ ꯄꯥꯔꯤꯒꯗꯨ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯁꯖꯤꯛ ꯐꯥꯜꯂꯨꯔꯒ ꯍꯜꯂꯛꯏ ꯂꯥꯡꯂꯦꯟꯁꯨ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯄꯥꯔꯤꯅ ꯂꯥꯡꯂꯦꯟ ꯏꯁꯤꯡ ꯁꯣꯛꯏꯔꯣ ꯀꯩꯅꯣ ꯁꯅꯥꯕꯨꯟꯒ ꯄꯨꯕ ꯍꯩꯕ ꯅꯪꯕꯨ ꯂꯥꯡꯂꯦꯟ ꯏꯁꯤꯡꯗꯨ ꯁꯣꯛꯀꯠꯂꯒ ꯁꯅꯥꯕꯨꯟꯗꯨ ꯌꯦꯞꯂꯒ ꯈꯨꯝꯂꯛꯏ ꯍꯩꯌꯦ ꯀꯩꯅꯣ ꯅꯍꯥꯟꯈꯩꯁꯨ ꯁꯅꯥꯕꯨꯟꯅ ꯏꯁꯤꯡ ꯑꯗꯨꯝ ꯁꯣꯛꯏꯅ ꯁꯤꯅ ꯑꯍꯥꯟꯕꯗꯧꯅ ꯑꯩꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯎꯏ ꯂꯥꯛꯑꯣ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯍꯣꯏ ꯈꯥꯕ ꯑꯩ ꯍꯥꯜꯂꯝꯃꯒꯦ ꯅꯪꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯣ ꯅꯪ ꯀꯩ ꯊꯕꯛ ꯂꯩꯍꯧꯒꯦ ꯄꯨꯟꯅ ꯑꯗꯨꯝ ꯆꯠꯄ ꯌꯥꯕꯁꯤꯕꯨ ꯑꯩ ꯑꯄꯪ ꯑꯩ ꯌꯥꯎꯗ꯭ꯔꯀꯥꯟꯗ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤ ꯋꯥꯗꯣ ꯍꯥꯏꯌꯨ ꯀꯔꯤꯅꯣ ꯊꯥꯡꯒꯣꯟꯒꯗꯣ ꯄꯤꯔꯣꯁꯤ ꯆꯠꯂꯒꯦ ꯂꯩꯍꯧꯔꯣ ꯀꯩꯅꯣ ꯇꯥ ꯄꯥꯔꯤꯁꯤꯅ ꯄꯔꯞ ꯆꯦꯟꯈ꯭ꯔꯤꯁꯤꯅ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯃꯥꯗꯣ ꯃꯈꯣꯡ ꯍꯥꯝꯅꯤꯡꯉꯤ ꯏꯕꯥꯅꯤ ꯇꯞꯅ ꯁꯨꯝ ꯆꯠꯂꯁꯤ ꯑꯗꯣ ꯇꯥꯈꯥꯕ ꯆꯥꯛꯇꯤ ꯅꯣꯏꯗ ꯊꯣꯡꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯇꯥ ꯄꯥꯔꯤ ꯍꯣꯏꯗ ꯆꯥꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏꯗ ꯊꯣꯡꯂꯒ ꯆꯥꯕꯁꯨ ꯌꯥꯎꯏ ꯄꯥꯔꯤ ꯍꯣꯏꯗ ꯄꯨꯟꯅ ꯆꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯂꯥꯡꯂꯦꯟ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯅꯪ ꯌꯥꯒꯗ꯭ꯔꯣ ꯀꯩ ꯋꯥꯅꯣ ꯌꯥꯕꯤꯒꯦꯅꯦ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯌꯥꯒꯦ ꯍꯥꯏꯔꯒ ꯌꯥꯗꯕꯗꯤ ꯌꯥꯔꯣꯏꯀꯣ ꯍꯣꯏꯅꯦ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯅꯪꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯦꯗꯅ ꯑꯩꯁꯨ ꯄꯥꯈꯪꯅꯤꯗꯅ ꯍꯣꯏꯅꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦꯕ ꯍꯥꯏꯗꯧꯗꯣ ꯁꯠ ꯍꯥꯏꯔꯣ ꯀꯣꯏꯊꯣꯛꯑꯒ ꯁꯨꯝ ꯂꯩ ꯑꯁ ꯍꯥꯏꯒꯦ ꯍꯥꯏꯔꯒ ꯈꯨꯄꯥꯛꯅꯒ ꯑꯃꯨꯛ ꯊꯥꯔꯛꯇꯅ ꯇꯣꯛꯑꯁꯤꯔꯅꯦ ꯑꯩꯕꯣ ꯍꯥꯏꯔꯣꯏꯗꯣꯏ ꯑꯣꯏꯔꯒꯅ ꯇꯣꯛ ꯁꯅꯥꯕꯨꯟꯅꯒ ꯂꯨꯝꯕꯅꯤ ꯍꯥꯏꯒꯦ ꯀꯩꯅꯣꯅꯤ ꯑꯩ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯒꯦ ꯇꯧꯕ ꯑꯩꯈꯣꯏꯅ ꯍꯩꯅꯧ ꯆꯥꯔꯤꯀꯥꯟꯗ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕꯗꯣ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯄꯥꯝꯕꯗꯤ ꯐꯥꯎꯈ꯭ꯔꯦ ꯍꯧꯖꯤꯛꯅ ꯅꯨꯡꯁꯤꯕꯁꯨ ꯌꯥꯎꯔꯤ ꯉꯁꯤꯐꯥꯎꯗ ꯑꯩꯅ ꯑꯍꯥꯟꯕ ꯎꯕꯗ ꯄꯥꯝꯕ ꯐꯥꯎꯔꯤꯁꯦ ꯅꯪ ꯈꯛꯇꯅꯤ
ꯑꯇꯩ ꯅꯨꯄꯤꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯐꯥꯎꯗ꯭ꯔꯤ ꯂꯥꯡꯂꯦꯟ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯌꯥꯕꯤꯔꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯀꯩꯒꯨꯝꯕ ꯌꯥꯗ꯭ꯔꯗꯤ ꯅꯪꯒꯤ ꯃꯥꯡꯗ ꯃꯥꯏꯁꯦ ꯎꯠꯄ ꯉꯝꯗꯧ ꯃꯥꯟꯗꯦ ꯁꯤꯐꯥꯎꯗ ꯌꯥꯝ ꯏꯀꯥꯏꯅ ꯍꯥꯏꯔꯛꯏ ꯈꯥꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯡꯂꯦꯟ ꯌꯦꯡꯈꯤꯕ ꯑꯃꯗ ꯌꯦꯡꯂꯒ ꯆꯠꯇꯨꯅ ꯂꯩ ꯃꯃꯥꯏꯗꯨꯁꯨ ꯉꯥꯡꯁꯤꯜꯂꯛꯂꯤ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕꯗꯨꯗ ꯈꯥꯕ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯒ ꯀꯩꯅꯣ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯣ ꯇꯨꯃꯤꯟ ꯁꯨꯝ ꯆꯠꯂꯤꯁꯦ ꯂꯥꯡꯂꯦꯟ ꯍꯥꯎ ꯀꯩꯗꯧꯔꯒꯦ ꯌꯥꯔꯔꯣꯏ ꯍꯥꯏꯔꯤꯔꯣ ꯈꯥꯕ ꯑꯩ ꯀꯩ ꯈꯨꯝꯗꯣꯏꯅꯣ ꯈꯪꯗꯤꯌꯦ ꯅꯨꯄꯥꯅ ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅꯕ ꯖꯥꯠꯂꯥ ꯀꯩ ꯈꯨꯝꯗꯣꯏꯅꯣ ꯀꯣꯛꯇ ꯑꯝꯇ ꯊꯣꯛꯂꯛꯇꯦ ꯅꯪꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯍꯥꯏꯔꯛꯑꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯌꯥꯅꯤꯡꯗꯕ ꯐꯥꯎꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯅꯤꯡꯕ ꯐꯥꯎꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯑꯣ ꯁꯥꯎꯅꯤꯡꯕ ꯌꯥꯅꯤꯡꯗꯕꯒ ꯐꯥꯎꯕ꯭ꯔꯥ ꯑꯗꯨꯗꯤ ꯀꯩꯝ ꯐꯥꯎꯗꯦ ꯃꯤꯍꯨꯜ ꯆꯣꯡꯉꯤ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯗꯦ ꯌꯥꯅꯤꯡꯗꯕꯁꯨ ꯐꯥꯎꯗꯦ ꯀꯩ ꯐꯥꯎꯔꯤꯅꯣ ꯈꯪꯗꯦ ꯌꯥꯔꯦꯅ ꯀꯣꯛ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯗꯕ ꯌꯥꯅꯤꯡꯗꯕꯁꯨ ꯐꯥꯎꯗ꯭ꯔꯗꯤ ꯌꯥꯅꯤꯡꯉꯤ ꯅꯠꯇ꯭ꯔꯣ ꯅꯪꯁꯨ ꯍꯥꯟꯅꯗꯒꯤ ꯑꯩꯁꯦ ꯄꯥꯝꯃꯒ ꯂꯩꯕ꯭ꯔꯣ ꯈꯪꯗꯦ ꯑꯗꯨꯁꯨ ꯄꯥꯝꯕ ꯐꯥꯎꯕ ꯖꯥꯠꯂꯥ ꯑꯗꯨꯒꯤꯔ ꯑꯩꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤꯁꯦ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯗꯤ ꯑꯩ ꯌꯥꯔꯦ ꯂꯧꯔꯒꯦ ꯍꯣꯏ ꯑꯗꯣ ꯑꯩꯗꯤ ꯅꯨꯄꯥ ꯀꯣꯏꯅꯕ ꯀꯩꯁꯨꯝ ꯍꯩꯇꯦꯀꯣ ꯀꯣꯟꯅ ꯑꯩꯉꯣꯟꯗꯒ ꯑꯔꯥꯟꯕ ꯉꯥꯛꯇ ꯇꯥꯍꯜꯂꯝꯃꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯗꯕꯅꯤ ꯈꯪꯉꯕ ꯇꯥꯍꯜꯂꯣꯏ ꯅꯨꯄꯤꯗꯨꯒꯤ ꯆꯝꯖꯕ ꯃꯇꯧꯗꯨꯅ ꯃꯍꯦꯜꯂꯦ ꯈꯥꯕꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯒꯤ ꯏꯆꯦꯜꯁꯨ ꯍꯦꯟꯒꯠꯂꯛꯄ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯗꯨꯗ ꯆꯠꯂꯝꯃꯤ ꯀꯦꯕ ꯍꯩꯔꯝꯗꯕ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯖꯔꯝꯃꯤ ꯂꯥꯡꯂꯦꯟꯗꯨ ꯉꯁꯤꯗꯤ ꯁꯝꯍꯥꯠꯁꯨ ꯍꯣꯡꯂꯦ ꯃꯥꯏꯊꯣꯡꯗꯁꯨ ꯀꯦꯕ ꯍꯩꯔꯛꯂꯦ ꯈꯥꯕꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯄꯥꯔꯤꯈꯣꯏꯒꯤ ꯏꯃꯨꯡꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ ꯊꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯤꯖꯗꯨ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯂꯥꯡꯂꯦꯟꯒ ꯈꯥꯕꯒꯁꯨ ꯏꯟꯁꯥꯡ ꯑꯍꯦꯛꯄꯗꯣ ꯆꯥꯝꯊꯣꯛꯂꯒ ꯂꯩꯔꯝꯕꯅꯤ ꯃꯥꯡꯒꯣꯜꯗ ꯃꯣꯔꯥ ꯑꯃꯗ ꯐꯝꯂꯤ ꯅꯥꯀꯜꯗꯅ ꯈꯥꯕꯒ ꯂꯥꯡꯂꯦꯟꯒ ꯃꯈꯣꯏ ꯑꯅꯤꯅ ꯏꯟꯁꯥꯡꯗꯨ ꯆꯥꯝꯂꯒ ꯃꯄꯨꯟ ꯁꯦꯝꯂꯒ ꯄꯨꯜꯂꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯁꯤꯖ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤ ꯈꯥꯕ ꯁꯤ ꯌꯥꯔꯗ꯭ꯔꯥ ꯑꯩꯅ ꯄꯨꯜꯂꯤꯁꯤ ꯌꯥꯔꯕꯣ ꯌꯥꯝꯃꯜꯂꯦ ꯁꯨꯃꯥꯏꯅ ꯄꯨꯜꯂꯗꯤ ꯀꯩꯝ ꯇꯣꯡꯉꯔꯣꯏ ꯈꯔ ꯂꯧꯊꯣꯛꯑꯣ ꯁꯤꯗꯒꯤ ꯑꯃꯨꯛ ꯂꯧꯊꯣꯛꯑꯗꯤ ꯈꯤꯇꯪ ꯉꯥꯏꯔꯅꯤ ꯀꯩꯁꯨꯝ ꯉꯥꯏꯔꯣꯏ ꯂꯧꯊꯣꯛꯑꯣ ꯈꯔ ꯌꯥꯝꯃꯜꯂꯦꯕ ꯍꯣꯏ ꯑꯁ ꯈꯤꯇꯪ ꯉꯥꯏꯔꯦꯃꯤ ꯂꯥꯡꯂꯦꯟ ꯅꯪꯕꯣ ꯌꯦꯟꯗꯦꯝꯁꯤꯅ ꯍꯦꯛ ꯀꯟꯊꯠꯄ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯍꯥꯏꯔꯒ ꯑꯗꯨꯝ ꯉꯥꯡꯉꯤ ꯈꯥꯕꯗꯣ ꯇꯨꯃꯤꯟꯅ ꯅꯣꯛꯂꯒ ꯂꯩꯈ꯭ꯔꯦ ꯁꯤꯖꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯒ ꯏꯕꯨꯡꯉꯣ ꯏꯃꯥꯅ ꯂꯥꯛꯏꯁꯦ ꯌꯨꯝꯗ ꯍꯜꯂꯁꯦꯅ ꯍꯥꯏꯕ ꯂꯥꯛꯏꯅꯤ ꯊꯕꯛ ꯇꯧꯔꯝꯕ ꯑꯅꯤꯗꯨ ꯆꯞ ꯂꯦꯞꯄꯤ ꯂꯥꯡꯂꯦꯟꯗꯤ ꯈꯥꯕꯗ ꯌꯦꯡꯂꯛꯏ ꯈꯥꯕꯁꯨ ꯃꯃꯤꯠꯇꯨ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯒ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯁꯤꯖꯅ ꯅꯅꯦꯁꯤꯅ ꯍꯥꯏꯔꯛꯄ ꯋꯥꯗꯣ ꯅꯪ ꯄꯥꯕ ꯏꯕꯥꯅꯤꯅ ꯌꯥꯈꯤꯗ꯭ꯔꯕꯅꯤ ꯅꯪꯅꯁꯨ ꯌꯥꯅꯤꯡꯗ꯭ꯔꯕ ꯊꯕꯛꯇꯨꯗ ꯑꯩꯈꯣꯏꯅ ꯇꯧꯔꯨꯒꯨꯝꯁꯦꯗꯅ ꯍꯥꯏꯅꯔꯕꯅꯤ ꯑꯗꯨꯅ ꯌꯨꯝꯗ ꯍꯜꯂꯁꯤ ꯑꯥꯗ ꯏꯃꯥ ꯏꯊꯟꯗ ꯉꯥꯏꯔꯤ ꯔꯥꯁꯤꯁꯨ ꯉꯔꯥꯡꯗꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯅꯪ ꯄꯥꯕꯁꯨ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯕꯛ ꯃꯐꯝꯗ ꯃꯤ ꯌꯦꯡꯁꯤꯟꯕ ꯆꯠꯈꯤꯗꯧꯔꯦ ꯅꯍꯥꯟꯈꯩꯁꯨ ꯏꯃꯥ ꯃꯊꯟꯗ ꯑꯗꯨꯝ ꯂꯩꯔꯤꯗꯨꯗꯤ ꯏꯅꯦ ꯔꯥꯁꯤ ꯈꯛꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯗ ꯊꯕꯛ ꯇꯧꯔꯤꯗꯣ ꯑꯇꯣꯞꯄꯁꯤꯡꯗꯁꯨ ꯂꯩꯌꯣꯅ ꯍꯥꯏꯌꯣ ꯑꯩꯗꯤ ꯌꯨꯝꯗ ꯍꯟꯅꯤꯡꯗ꯭ꯔꯦ ꯁꯤꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯁꯤꯗꯁꯨ ꯂꯩꯌꯨ ꯑꯥꯗꯁꯨ ꯂꯩꯌꯨ ꯌꯨꯝꯗ ꯂꯩꯅꯤꯡꯗ꯭ꯔꯦꯗꯅ ꯁꯤꯗ ꯁꯨꯝ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯔꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗꯨꯗꯤ ꯈꯔ ꯍꯦꯟꯃꯟꯗꯕ꯭ꯔꯣ ꯏꯃꯥꯁꯤ ꯀꯅꯥꯒ ꯂꯩꯔꯝꯒꯅꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯅꯣꯡꯃꯗ ꯈꯜꯂꯝꯃꯣꯏ ꯑꯁ ꯀꯣꯟꯅ ꯈꯟꯅꯔꯁꯦ ꯑꯗꯨꯏ ꯋꯥꯗꯣ ꯑꯩ ꯌꯦꯟꯁꯥꯡꯁꯦ ꯃꯄꯨꯟ ꯄꯨꯟꯁꯤꯜꯂꯒ ꯀꯩꯊꯦꯜꯗ ꯌꯣꯜꯂꯨꯗꯣꯏꯅꯤ ꯌꯦꯡꯉꯨ ꯏꯪꯈꯣꯜ ꯊꯧꯔꯤꯁꯤꯡꯁꯦ ꯑꯩꯅ ꯊꯥꯔꯤ ꯐꯖꯗ꯭ꯔꯥ ꯁꯤ ꯃꯌꯥꯝꯁꯦ ꯃꯄꯨꯡ ꯐꯥꯔꯀꯥꯟꯗ ꯆꯥꯅꯕ ꯈꯔ ꯂꯧꯍꯧꯔꯒ ꯑꯃꯨꯛ ꯌꯣꯟꯊꯣꯛꯇꯣꯏꯅꯤ ꯂꯩꯍꯥꯎꯁꯨ ꯌꯥꯝꯅ ꯂꯩꯕꯒꯤ ꯏꯟꯁꯥꯡꯁꯨ ꯌꯥꯝ ꯐꯩ ꯁꯤꯖ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯒ ꯏꯕꯦꯝꯃꯁꯤꯅ ꯀꯅꯥꯅꯣ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯅꯤ ꯂꯥꯡꯂꯦꯟ ꯀꯧꯕꯅꯤ ꯈꯪꯍꯩ ꯍꯥꯏꯗꯣꯔꯛꯄ ꯋꯥꯗꯨꯗ ꯃꯃꯥꯒ ꯂꯥꯡꯂꯦꯟꯒꯗꯨ ꯃꯤꯠꯆꯥꯅꯩ ꯂꯥꯡꯂꯦꯟꯅ ꯀꯩꯅꯣ ꯑꯗꯨꯃꯥꯏ ꯍꯦꯛꯇ ꯍꯥꯏꯗꯨꯕꯣ ꯑꯩ ꯏꯀꯥꯏ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯀꯩ ꯑꯣ ꯍꯥꯟꯅ ꯈꯪꯅ ꯆꯥꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯂꯩꯔꯕ ꯑꯣꯏꯔꯦ ꯐꯔꯦ ꯏꯕꯦꯝꯃ ꯏꯃꯥ ꯄꯥꯕꯗꯤ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯔꯒ ꯀꯔꯝꯍꯥꯏꯅ ꯂꯩꯔꯤꯕ ꯄꯥꯕꯗꯤ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗ ꯂꯩꯈꯤꯗ꯭ꯔꯤ ꯏꯃꯥꯗꯤ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡ ꯌꯣꯜꯂꯤ ꯍꯧꯖꯤꯛꯅ ꯂꯧꯕꯨꯛ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯂꯧꯕꯨꯛ ꯀꯨꯝꯃꯤ ꯑꯩꯁꯨ ꯃꯔꯛ ꯃꯔꯛꯇ ꯀꯨꯝꯕ ꯌꯥꯎꯏ ꯏꯃꯥ ꯏꯕꯥꯅꯤꯅ ꯂꯧꯕꯨꯛ ꯀꯨꯝꯕꯒꯤ ꯁꯦꯜꯒꯤ ꯃꯍꯨꯠ ꯐꯧ ꯑꯣꯏꯅ ꯑꯗꯨꯝꯁꯨ ꯂꯧꯏ ꯂꯧꯄꯨꯅꯁꯨ ꯍꯔꯥꯎꯅ ꯑꯗꯨꯝ ꯈꯥꯏꯕꯤꯌꯦ ꯌꯥꯝ ꯆꯝꯅ ꯂꯩꯖꯕꯅꯤ ꯏꯃꯥꯁꯨ ꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯈꯪꯒꯅꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯒꯤ ꯑꯆꯝꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯃꯌꯥꯝꯁꯦ ꯑꯗꯨꯅꯅꯤ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯤꯁꯦ
Siza wa ngangde langlenda mamittu pamdaba amaga loinana yengduna lei. Ensang punbadusu loisilakladuna langlendu chatlage hairamlaga thokre. Ima, sida nathanta leibu nungairui, pari oide leiruna, pari bani kaithil sattuini. Ngaiko, nangi kaithil satpado soidana nangani. Nupi masase imana pambu oide. Karamba matamda sara hilakani khangbasu ngamdaba. Mamaga makhoi ani khaksu leibasina. Aikhoigi yumduda mawoina karamai leigadoino. Suaigi leikhom leinang marakta taw matawse. Yumdasu tawraklabadi imadi pumloi loire. Imana laisi si hainaba. Aisu yumda laroina hairadana. Leikhom leinang maraksida adum leizarage. Imana pamu mafamduda adum leiru. Ngasi phawbada imana pamdaba thabak ngakta natro nangna tawraga laise. Aina pama thabak amattasu tarok mayai. Imasu aina pamdaba ngaktani. Hek wakhal tarakpadagina hauju phawda hairaiba wasingse. Mi amaga maga chapmanam kay maramgi imana langlen pamdabagi maramse. Mangonda kari watke. Tanjaduda parisu thongaudagi sanglakpani. Khabana sauraga nganglamba wadu tabuda sumangduda tumina leplaga lei. Khabasu mamai leithurakpada pari leptuna leirambadu ubada ensang singdu khawda hapchillaga sumangdu kumtharaklaga lau jalasi. Asi hairaga mangthaduna chatkre pari Sizada yenglamnaga khabagi matung inaki. Siza sauna masanupana chatkibado yenghawi. Ngaki matungdani Siza langlen hoida laktuna sumangda leplari. Langlenasu pida thaduna mangolda phamhalli. Ima, akhoi yumdi kamai khangino. Lambida lakpa mi amada hanglaga sanglakpani. Kai chani ima, yare, ai noi swai asa thak sabaga yaba nate haksang narakani. Wahaiduda nokpe tawramba langlen minokto hanjili. Aina sangla ise, nangonda wa mahaigena sanglakpani. Isa nupaga na kuyani yariba makai lapthokna buhotno. Singna hairabada ai nangsi pamde. Hanadagi aina pamjaba nupi amaga luhongnaba haina singnaduna leinarabani. Isa nupana pamde yaningde haibagi yaithokpagi wani. Haujikti masu sienba yararoi. Mapagi thabakta hena saukhatnabagi luhongbase sinbani. Nupi masadugi imungdo awatpa leite. Aikhoiga sangga tawbani haibada nopte. Aduna nangsu nasagi sanaba yengo kaisu natabada awangbu upalda mahum saduna leiribado kakhatlaga leige khangan aremada taraklagane nakwang tiknabani bema aisa soinaraktrikanda wakhaldu munna khalhau aibu matungdasu sumaina laklaga ngangna hangan phet haidoklaga siza thokre langlen mapi ira chelaga thokriba sizada yengduna lehawi nungsiba karino khangzadabi kappa hitabi ingau zabido magi kada sanglaga kappi hairamlibo wahai singdo ningsinglaga mathanta wabasu hengalaktuna kappagadum laikre numit sidagi mayumdagi mapalsu thokhitre khabagi manakta sulakte khabasu makoigi thungal mayada laktuna ubrana yengba lepte khabado parigi kada phammi thengnaraktrabo thengnarakte noini kai hainakrage kaishu hainade nahan imala amma numituda Ibani insang punminaraman. Aduda zatkibadagi masa ugi pangdrisi. Aisu mangonda nungaidaba thabak wahai wata karishu haidaba. Bari, itok phonga khangdeda. Mayumda dum sangusira khangde. Changurusira. Ini lairadi mayumda sangbudu nungaidi. Mana labuk zakhi matamda hayengdo changlaga hangu. Lekai mina sukhangba yaunabani sagada warido patsaragadi thu. Hayenga ngainga maroida. Aujimda sangminarusi. Lau. Nang kau lau mayumda wari saba nungai trasu thoklaga sagi tulao khabana haiman badagi pari makoi anidu langlen hoida lai pari langlen o langlen yumda leitab ine langlen imungdagi thoraklaga ta pari imadi labukta wanganglaga thoklakpada khaba suleptuna leirambaduda chapleptuna lei pari nang wari sanara lauko isalamagi pari satkrabada khaba langlen na munna yenglaglaga thabak yam chinbra kharchile nongan dugi numita ba phawsili bu thabak to kai thabak ekhoi dagi insang heklaga ibana punmina sina haikraga kaigino lakchidi itanta ma punsi amada haide khangi natro haitrasu hainaba dum tawjar ayawdrasu ta pariga punmina ba yabadu khaba mangolda kakhatlaga saurapna haide aina kari lankibagi nangna nongmani ni sida honglaklibase khum aina kari tawkrage kagin tumi leito aina kari tawkrage sengna khum nangna sumai tawbase ni nungairamani khanbra
ꯅꯨꯄꯥꯗꯨꯅ ꯁꯥꯎꯒꯠꯂꯛꯄꯗꯨꯗ ꯂꯥꯡꯂꯦꯟꯁꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯃꯄꯤꯗꯨ ꯇꯥꯔꯛꯏ꯫ ꯑꯗꯨꯝꯅ ꯀꯞꯂꯛꯄꯗꯨꯗ ꯈꯥꯕꯁꯨ ꯀꯔꯤꯅꯣ ꯈꯟꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯍꯥꯟ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒ ꯊꯤꯅ ꯉꯥꯡꯉꯝꯃꯦ ꯈꯪꯉꯕ? ꯅꯪꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯕ ꯂꯣꯏꯔꯦ ꯍꯥꯏ꯫ ꯑꯩꯁꯨ ꯄꯥꯝꯗꯦꯅ ꯍꯥꯏ꯫ ꯏꯕꯥꯅꯤ ꯊꯨꯅ ꯂꯥꯞꯊꯣꯛꯅꯧ, ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯑꯃꯨꯛ ꯍꯟꯅ ꯉꯥꯡꯅꯍꯟꯒꯅꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯏ ꯏꯃꯥꯅ ꯄꯥꯝꯃꯣꯏ ꯍꯥꯏꯔꯗꯤ ꯀꯩꯗꯧꯕꯩ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏꯅꯣ? ꯏꯃꯥꯅ ꯄꯥꯝꯕ ꯅꯨꯄꯤꯗꯨꯒ ꯑꯗꯨꯝ ꯍꯣꯡꯕ ꯌꯥꯗ꯭ꯔꯣ? ꯑꯩꯉꯣꯟꯗ ꯊꯤꯅ ꯑꯃꯨꯛ ꯉꯥꯡꯍꯜꯂꯤꯅꯦ꯫ ꯌꯥꯔꯁꯤ, ꯀꯞꯄꯨꯅꯨ ꯇꯣ꯫ 이마는 ꯉꯥꯡꯉꯝꯃꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯩꯁꯨꯝ ꯈꯜꯂꯨ, ꯑꯩꯅ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯔꯤꯁꯤꯗꯤ꯫ ꯅꯪꯅ ꯅꯨꯡꯁꯤꯔ ꯀꯩꯗꯧꯗꯣꯏꯅꯣ? ꯅꯣꯏ ꯏꯃꯥꯅ ꯉꯥꯡꯕꯗꯣ ꯇꯥꯔꯒ ꯑꯗꯨꯝ ꯂꯩꯗꯣꯏꯗꯣ ꯑꯩꯁꯨ ꯈꯪꯉꯦ꯫ ꯌꯥꯔꯦ ꯆꯠꯈ꯭ꯔꯁꯨ, ꯑꯇꯣꯞꯄ ꯁꯦꯜ ꯄꯥꯏꯕꯤꯒ ꯂꯨꯍꯣꯡꯉꯨꯔꯣ, ꯆꯠꯂꯣ꯫ ꯆꯠꯂꯦ, ꯉꯁꯤꯗꯤ ꯅꯪ ꯄꯨꯗꯅ ꯁꯨꯛꯆꯠ ꯆꯠꯂꯔꯣꯏ꯫ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯅꯕ ꯅꯨꯄꯤꯗꯣ ꯑꯩꯅ ꯄꯥꯝꯗꯕꯒꯤ ꯁꯤꯗ ꯂꯥꯛꯏꯁꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯩꯔꯕꯅꯤꯅ ꯃꯥꯒ ꯂꯨꯍꯣꯡꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯤ꯫ ꯂꯥꯛꯑꯣ, ꯁꯍꯔꯒꯤ ꯌꯨꯝꯗꯨꯗ ꯆꯠꯂꯨꯁꯤ꯫ ꯏꯕꯥꯅꯤ ꯉꯁꯤꯗꯤ ꯆꯦꯜꯂꯗꯧꯅꯤ꯫ ꯍꯥ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩ ꯉꯝꯃꯣꯏ꯫ ꯏꯃꯥ ꯍꯜꯂꯛꯑꯒ ꯆꯩꯅꯤ, ꯑꯩ ꯇꯜꯂꯤ꯫ ꯀꯩꯁꯨꯝ ꯆꯩꯔꯣꯏ, ꯂꯥꯛꯑꯣ꯫ ꯊꯥꯈꯥꯕ, ꯌꯨꯝ ꯃꯤ ꯀꯅꯥꯝ ꯂꯩꯇꯦ꯫ ꯏꯃꯥꯅ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯑꯩ ꯂꯩꯔꯝꯗ꯭ꯔꯗꯤ ꯏꯁꯧ ꯂꯥꯡꯒꯅꯤ꯫ ꯈꯨꯠꯀ ꯄꯥꯏꯔꯒ ꯆꯤꯡꯉꯤꯁꯤ ꯀꯩꯒꯤꯅꯣ? ꯊꯥꯗꯣꯛ ꯍꯥꯏꯕ꯫ ꯂꯥꯡꯂꯦꯟꯅ ꯉꯥꯡꯂꯤꯕꯗꯣ ꯀꯔꯤꯁꯨ ꯇꯥꯗꯦ꯫ ꯈꯥꯕꯅ ꯉꯝꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯄꯥꯔꯤꯁꯨ ꯈꯪꯂꯕꯗ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥ ꯂꯥꯛꯂꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯝꯁꯤꯜꯂꯛꯂꯦ, ꯁꯣꯝꯗ ꯁꯍꯔꯗꯅꯤ꯫ ꯈꯥꯕꯅ ꯂꯥꯡꯂꯦꯟ ꯄꯨꯔꯒ ꯂꯥꯛꯄꯗꯨꯗ ꯃꯃꯥ ꯃꯄꯥꯗꯤ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯩꯅꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯊꯕꯛ ꯁꯨꯕꯤ ꯃꯧꯈꯩꯗꯨꯁꯨ ꯃꯔꯨꯝ ꯁꯣꯜꯂꯒ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯑꯃ ꯉꯥꯡꯅꯔꯤ꯫ ꯔꯥꯁꯤꯅ ꯐꯅꯦꯛ ꯐꯤ ꯍꯣꯡꯗꯣꯛꯅꯕ ꯂꯥꯡꯂꯦꯟꯅ ꯄꯤꯔꯝꯃꯤ꯫ ꯐꯤ ꯍꯣꯡꯗꯣꯛꯂꯒ ꯈꯥꯕꯒꯤ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩ꯫ ꯈꯥꯕ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯐꯝꯂꯛꯏ꯫ ꯁꯤꯖꯅ, ꯍꯩ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯕ ꯅꯨꯄꯤꯁꯤ ꯅꯪꯅ ꯄꯨꯁꯤꯜꯂꯛꯏꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥꯅ ꯄꯥꯝꯗꯕ ꯅꯨꯄꯤꯁꯦ ꯅꯆꯥꯅꯗꯤ ꯄꯥꯝꯖꯔꯤ꯫ ꯏꯃꯥꯅ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯐꯅ ꯉꯥꯡꯂꯕꯁꯨ, ꯏꯕꯥꯅꯤ ꯂꯥꯞꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ꯫ ꯑꯣ, ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯊꯑꯣꯏꯅ ꯂꯦꯞꯀꯤ ꯌꯥꯎꯅ ꯂꯦꯞꯂꯤꯕ ꯑꯣꯏꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯌꯦꯡ ꯊꯤꯟꯕꯗ ꯑꯩ ꯌꯥꯎꯔꯣꯏ꯫ ꯅꯪꯅ ꯄꯥꯝꯕ ꯅꯨꯄꯤꯁꯦ ꯅꯁꯥꯅ ꯄꯨꯔꯒ ꯂꯥꯛꯄꯅꯤꯗꯅ, ꯍꯌꯦꯡꯁꯨ ꯅꯁꯥꯅ ꯆꯠꯂꯒ ꯊꯤꯜꯂꯨꯁꯨ꯫ 이마기 ꯊꯃꯣꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕ? ꯂꯥꯏꯔꯔꯦ ꯍꯥꯏꯗꯅ ꯃꯤꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯌꯦꯡꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯌꯦꯡꯕ ꯌꯦꯡꯗꯕ ꯑꯩꯅ ꯄꯥꯝꯗ꯭ꯔꯦꯗꯤ ꯄꯥꯝꯗ꯭ꯔꯦ꯫ ꯏꯃꯥ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯁꯨꯛꯉꯝ ꯉꯝꯃꯣꯏ꯫ ꯁꯤꯖ, ꯑꯃꯨꯛꯇ ꯉꯥꯏꯈꯣ꯫ ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤꯁꯨ ꯁꯥꯎꯔꯤꯅꯦꯅ ꯂꯩꯕ ꯌꯥꯔꯣꯏ꯫ ꯌꯨꯝꯁꯤꯗ ꯅꯆꯥꯅꯨꯄꯥꯅ ꯅꯨꯄꯤꯁꯦ ꯄꯨꯔꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯗ꯭ꯔꯕꯗꯤ ꯅꯨꯄꯤ ꯃꯌꯨꯝꯅ ꯉꯥꯡꯂꯛꯄ ꯋꯥꯗ ꯈꯨꯝꯐꯝ ꯂꯩꯔꯣꯏ꯫ ꯁꯅꯈ꯭ꯌꯥ, ꯆꯠꯅꯕꯤ ꯆꯠꯅꯗꯕꯤ ꯍꯥꯏꯗꯅ ꯅꯨꯄꯤꯁꯦ ꯅꯝꯗꯅ ꯂꯨꯍꯣꯡꯕ ꯇꯥꯔꯤꯕ꯭ꯔꯥ? ꯃꯗꯨꯁꯨ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯇꯧꯕ ꯇꯥꯔꯦꯗꯅ꯫ ꯅꯪ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯅꯨꯄꯤ ꯃꯆꯥꯁꯤ ꯍꯥꯠꯇꯣꯛꯈꯤꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯩ ꯃꯗꯨꯃꯛꯇꯤ ꯍꯥꯏꯕ ꯅꯠꯇꯦꯗꯅ꯫ ꯅꯨꯄꯤꯁꯤ ꯄꯥꯝꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯅꯆꯥꯅꯨꯄꯥꯅ ꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯦ ꯑꯩꯒꯤ ꯃꯥꯡꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ꯫ ꯅꯪꯗꯤ ꯀꯔꯤꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯉꯥꯡꯂꯨꯔꯤꯕ? ꯐꯅ ꯍꯥꯏꯅꯤꯡꯂꯕꯁꯨ ꯅꯆꯥꯅꯨꯄꯥꯗ ꯍꯥꯏꯕ ꯀꯩꯗꯧꯕ? ꯄꯨꯝꯅꯃꯛꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯅꯪꯅ ꯅꯠꯇꯕ꯭ꯔꯣ? ꯏꯃꯥ, ꯋꯥꯈꯜ ꯌꯥꯝ ꯄꯤꯛꯁꯤꯟꯕꯤꯒꯅꯨ꯫ ꯂꯥꯡꯂꯦꯟꯁꯤ ꯌꯥꯝ ꯐꯕꯅꯤ, ꯑꯇꯩ ꯅꯨꯄꯤꯒ ꯃꯥꯟꯅꯔꯣꯏ꯫ ꯏꯃꯥꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤꯗꯨꯅ ꯍꯌꯦꯡꯋꯥꯏ ꯏꯃꯥꯕꯨ ꯊꯤꯅ ꯇꯧꯕꯤꯔꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯌꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯀꯩꯁꯨ ꯍꯩꯇꯅ ꯂꯥꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯃꯗꯨ ꯅꯪꯅ ꯌꯦꯡꯁꯤꯟꯐꯝ ꯊꯣꯛꯇꯦꯅꯦ꯫ ꯐꯅ ꯍꯩꯇ꯭ꯔꯁꯨ ꯃꯊꯟꯇ ꯑꯗꯨꯝ ꯍꯩꯖꯔꯛꯀꯗꯧꯅꯤ꯫ ꯅꯨꯄꯤꯁꯤꯗ ꯍꯧꯖꯤꯛ ꯊꯤꯟꯗꯣꯛꯈꯣ꯫ ꯑꯩꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤꯗꯨꯅ ꯊꯕꯛ ꯍꯩꯇꯕꯁꯤꯡꯗꯨꯗꯤ ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦ꯫ ꯏꯃꯥꯗ ꯋꯥ ꯍꯥꯏꯕ ꯀꯥꯟꯅꯔꯣꯏ꯫ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯨ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ꯫ ꯏꯃꯥ ꯍꯣꯏꯅ ꯍꯣꯡꯗ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯅꯨꯄꯤꯗꯨ ꯄꯨꯔꯛꯂꯒ ꯌꯨꯝꯁꯤ ꯂꯩꯍꯜꯂꯨ꯫ ꯀꯩꯒꯨꯝꯕ ꯅꯨꯄꯤꯗꯨꯅꯁꯨ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯗ ꯑꯩꯁꯨ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯈꯣꯡꯒꯨꯜ ꯇꯥꯔꯣꯏ꯫ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯂꯥꯛꯏ꯫ ꯂꯥꯡꯂꯦꯟꯁꯨ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯆꯥꯛ ꯂꯥꯝꯃꯕ꯭ꯔꯣ ꯅꯪꯕꯣ? ꯂꯥꯝꯗꯦ꯫ ꯏꯃꯥꯅ ꯁꯥꯎꯔꯒ ꯉꯥꯡꯉꯩꯔꯥ? ꯑꯩꯕꯨ ꯆꯠꯍꯟꯈ꯭ꯔꯣ ꯍꯥꯏꯅꯁꯨ ꯊꯤꯅ ꯉꯥꯡꯂꯛꯄ꯭ꯔꯥ? ꯉꯥꯡꯂꯁꯨ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯤꯁꯤꯗꯤ꯫ ꯂꯥꯛꯑꯣꯁꯤ, ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ꯫ ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯉꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯀꯧ꯫ ꯏꯃꯥꯗꯅ ꯏꯃꯥꯁꯤ ꯍꯥꯏꯅ ꯀꯧ꯫ ꯏꯃꯥꯗꯤ ꯃꯤꯡꯒꯧꯗ ꯁꯣꯏꯕꯁꯦ ꯌꯥꯗꯕꯅꯤ꯫ ꯄꯥꯕꯗꯤ ꯀꯩꯁꯨ ꯈꯟꯗꯕꯅꯤ꯫ ꯑꯗꯨ ꯇꯥꯈꯥꯕ, ꯅꯠꯇꯦ, ꯁꯣꯏ, ꯌꯥꯝꯕꯨꯡ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯀꯧ ꯍꯥꯏꯕꯗꯣ? ꯑꯍꯣꯏ꯫ ꯌꯥꯝꯕꯨꯡ, ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯇꯧꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯍꯦꯛꯇ ꯌꯥꯕ꯭ꯔꯅꯤ ꯑꯗꯨꯕꯨ? ꯁꯤꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯄꯥꯗ ꯂꯩꯔꯨꯔ ꯂꯣꯏꯔꯦ꯫ ꯀꯩꯁꯨꯝ ꯋꯥꯒꯅꯨ꯫ ꯑꯩꯒꯤ ꯃꯤꯡꯗ ꯄꯥꯕꯅ ꯂꯩꯕꯤꯕ ꯏꯪꯈꯣꯜꯅꯤ, ꯑꯗꯨꯅ ꯀꯩꯁꯨꯝ ꯇꯧꯔꯣꯏ꯫ ꯐꯔꯦ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ꯫ ꯆꯥꯛ ꯊꯣꯡꯅꯅꯕ ꯑꯩ ꯍꯥꯏꯔꯨꯒꯦ꯫ ꯏꯃꯥꯈꯣꯏꯗꯤ ꯁꯥꯎꯔꯤꯅꯦꯅ ꯆꯥꯔꯣꯏꯗꯣꯏ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯩꯔꯝꯃꯨꯀꯣ꯫ ꯈꯥꯕꯒꯤ ꯃꯄꯥꯁꯨ
ꯃꯆꯥꯅꯨꯄꯥꯅ ꯂꯥꯡꯂꯦꯟꯗ ꯎꯠꯂꯤꯕ ꯃꯤꯅꯨꯡꯁꯤꯗꯨ ꯎꯕꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯦ꯫ ꯃꯃꯥ ꯁꯤꯖꯗꯤ ꯁꯥꯎꯔꯤꯅꯤ ꯍꯥꯏꯗꯅ ꯋꯥ ꯉꯥꯡꯗꯦ꯫ ꯆꯥꯛꯀ ꯆꯥꯗꯈꯩ ꯇꯨꯝꯕ ꯆꯪꯈꯤ꯫ ꯅꯨꯃꯤꯠꯁꯤꯃ ꯍꯧꯈ꯭ꯔꯦ꯫ ꯃꯃꯥꯁꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯌꯥꯗꯕꯅꯤꯅ ꯊꯤꯜꯂꯨꯅꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯂꯩꯕ ꯆꯠꯈꯤ꯫ ꯃꯔꯤ ꯃꯇꯥ ꯁꯥꯒꯩ ꯅꯥꯇꯩ ꯀꯌꯥꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯛꯑꯦ꯫ ꯃꯤꯌꯥꯝꯗ ꯎꯕꯗ ꯂꯥꯡꯂꯦꯟꯗꯤ ꯃꯁꯥꯗꯨ ꯊꯀꯠꯄꯅ ꯋꯥ ꯐꯥꯎꯕ ꯉꯥꯡꯕ ꯊꯣꯛꯇ꯭ꯔꯤ꯫ ꯃꯌꯥꯝ ꯆꯪꯗꯅ ꯊꯤꯜꯂꯨꯅꯕ ꯀꯣꯏꯂꯥꯡ ꯂꯥꯡꯅꯩ꯫ ꯈꯥꯕꯗꯣ ꯈꯨꯔꯨꯝꯂꯝꯂꯒ ꯂꯥꯡꯂꯦꯟꯁꯨ ꯃꯌꯥꯝꯗꯨꯒ ꯄꯨꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯅꯕ ꯃꯇꯝꯁꯨ ꯂꯦꯞꯅꯕ ꯂꯣꯏꯈ꯭ꯔꯦ꯫ ꯁꯤꯖꯗꯤ ꯃꯁꯥꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯁꯨꯝ ꯍꯦꯜꯂꯛꯄꯅ ꯀꯅꯥꯁꯨ ꯍꯥꯏꯔꯝꯗꯅ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯃꯥꯒ ꯂꯥꯡꯂꯦꯟꯒꯗ ꯋꯥꯔꯤ ꯁꯥꯔꯤ꯫ ꯅꯈꯣꯏꯕꯨ ꯂꯨꯍꯣꯡꯕꯁꯤ ꯌꯥꯕꯤꯔꯛꯀꯅꯨ ꯌꯥꯗ꯭ꯔꯣ? ꯅꯠꯇꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯩꯅꯤꯡꯉꯕꯅꯣ꯫ ꯕꯦꯝꯃ, ꯑꯩꯅꯁꯨ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯈ꯭ꯔꯕꯗꯨꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯍꯥꯏꯔꯝꯕꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯇꯧꯔꯛꯂꯤꯕꯗꯤ? ꯅꯪꯁꯤ ꯐꯖꯅ ꯇꯧꯉꯝꯕꯤ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯏꯆꯦ, ꯑꯩꯒꯤ ꯏꯆꯥꯗ ꯑꯗꯨꯝꯅꯁꯨ ꯍꯦꯛꯇ ꯍꯥꯏꯕꯤꯒꯅꯨ꯫ ꯏꯕꯨꯡꯉꯣ ꯈꯥꯕꯅ ꯏꯆꯥꯅꯨꯄꯤꯁꯦ ꯆꯤꯡꯗꯨꯅ ꯄꯨꯈꯤ ꯍꯥꯏꯅꯁꯨ ꯇꯥꯖꯩ꯫ ꯏꯆꯥꯁꯤ ꯆꯦꯟꯕꯤꯗ꯭ꯔꯤꯉꯩ ꯍꯥꯟꯅ ꯏꯆꯥꯅꯨꯄꯥꯗꯨꯗ ꯉꯥꯡꯕ ꯆꯩꯕ ꯇꯧꯕꯤꯍꯧꯕ ꯌꯥꯗꯕ꯭ꯔꯣ? ꯑꯦ, ꯃꯃꯥꯁꯤꯁꯨ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯅ꯫ ꯁꯤꯅ ꯑꯣꯏꯕ ꯇꯥꯏ ꯏꯆꯥꯁꯤꯅ ꯅꯆꯥꯅꯨꯄꯤꯁꯦ ꯉꯥꯎꯔꯒ ꯂꯩꯔꯤꯁꯤ꯫ ꯅꯃꯥ ꯅꯆꯥꯅ ꯏꯆꯥꯁꯦ ꯐꯥꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯗꯤ ꯍꯥꯏꯖꯔꯤꯁꯤꯅꯦ, ꯂꯨꯍꯣꯡꯕ ꯌꯥꯕꯤꯔꯛꯀꯅꯨ꯫ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯕꯗꯤ ꯂꯥꯏꯔꯗꯅ ꯃꯤꯅꯥꯏ ꯐꯥꯎꯕ ꯑꯣꯏꯅꯤꯡꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯅꯝ ꯀꯟꯗꯅ ꯍꯣꯡꯂꯛꯂꯕꯗꯤꯅꯦ, ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯍꯟꯒꯅꯤ꯫ ꯌꯥꯔꯦ ꯏꯆꯦ, ꯌꯧꯕꯤꯈ꯭ꯔꯣ꯫ ꯏꯆꯥꯁꯦ ꯃꯃꯜ ꯂꯩꯇꯅ ꯑꯗꯨꯛ ꯍꯟꯊꯅ ꯌꯦꯡꯕ ꯃꯐꯝꯗꯨꯗ ꯃꯃꯥ ꯑꯩꯅ ꯊꯥꯔꯛꯀꯗꯕ ꯅꯠꯇꯦ꯫ ꯅꯣꯏꯒꯨꯝꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ, ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯌꯨꯝꯗꯨꯗ ꯏꯆꯥꯁꯦ ꯃꯧ ꯑꯣꯏꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯌꯨꯝꯁꯤꯗ ꯂꯩꯖꯁꯅꯨ꯫ ꯌꯥꯔꯦ, ꯌꯧꯕꯤꯈ꯭ꯔꯣ꯫ ꯊꯣꯡꯒꯥꯜ ꯑꯁꯣꯝꯗ ꯂꯩꯔꯦ꯫ ꯁꯤꯖ ꯃꯆꯤꯟꯒ ꯄꯩꯊꯣꯛꯂꯒ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯆꯠꯈꯤ꯫ ꯃꯃꯥ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯁꯤ ꯄꯥꯔꯤꯍꯣꯏꯒꯤ ꯏꯃꯨꯡꯁꯨ ꯇꯥꯔꯤ꯫ ꯄꯥꯔꯤꯗꯒꯤ ꯃꯃꯥ ꯃꯄꯥꯗꯒꯤ ꯂꯣꯏꯅꯃꯛꯅ ꯁꯥꯎꯗꯨꯅ ꯂꯨꯍꯣꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯗꯣꯔꯛꯄꯗ ꯈꯥꯕꯗꯤ ꯃꯊꯃꯣꯏꯗ ꯉꯛꯄꯁꯨ ꯐꯥꯎꯔꯤ꯫ ꯃꯔꯝ ꯈꯪꯅꯤꯡꯕꯅ ꯈꯥꯕꯁꯨ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯆꯠꯅꯕ ꯊꯣꯛꯂꯛꯄꯗ ꯃꯃꯥꯒ ꯊꯦꯡꯅꯩ꯫ ꯍꯩ, ꯀꯥꯏꯗꯅꯣ? ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯏꯃꯥꯅ ꯍꯥꯟꯅ ꯈꯪꯂꯝꯃꯅꯤ꯫ ꯃꯤꯅ ꯍꯣꯡꯕ ꯉꯝꯂꯔꯣꯏ, ꯃꯆꯥꯅꯨꯄꯤ ꯊꯥꯖꯕ ꯄꯥꯝꯗ꯭ꯔꯦꯗꯅ ꯍꯥꯏꯗꯣꯔꯛꯂꯕꯗꯨꯗ ꯀꯔꯤꯃꯨꯛ ꯈꯪꯅꯤꯡꯂꯤꯕꯒꯦ? ꯆꯠꯄ ꯌꯥꯔꯣꯏ, ꯏꯃꯨꯡꯗ ꯆꯪꯉꯨ꯫ ꯃꯔꯝꯗꯨꯗ ꯑꯩꯅ ꯈꯪꯅꯤꯡꯕꯒꯤ ꯆꯠꯇꯣꯏꯁꯦ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯃꯥꯅ ꯑꯩꯒ ꯂꯨꯍꯣꯡꯕ ꯄꯥꯝꯗ꯭ꯔꯤꯕ ꯁꯤꯒ ꯈꯪꯉꯨꯒꯦ꯫ ꯑꯩꯅ ꯆꯠꯄ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ꯫ ꯋꯥ ꯃꯈꯥ ꯇꯥꯍꯜꯂꯛꯀꯅꯨ꯫ ꯅꯄꯥꯁꯨ ꯁꯥꯎꯕꯗ ꯂꯣꯏꯔꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯣꯡꯅꯕ ꯁꯤꯜꯂꯝꯂꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯆꯥꯎꯅ ꯍꯣꯡꯒꯗꯧꯕꯅꯤ꯫ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨ ꯏꯕꯨꯡ꯫ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯅ ꯈꯥꯕ ꯃꯪꯒꯣꯜꯗꯒꯤ ꯀꯨꯝꯊꯒꯦ ꯇꯧꯏ꯫ ꯅꯪꯅ ꯍꯦꯛ ꯆꯠꯈꯤꯕꯗ ꯅꯃꯥ ꯅꯄꯥ ꯁꯥꯒꯩ ꯅꯥꯇꯩꯁꯤꯕꯨ ꯍꯥꯠꯄ ꯄꯥꯞꯄꯨꯕ ꯑꯣꯏ꯫ ꯈꯥꯕ ꯃꯈꯣꯡꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯃꯥꯗ ꯌꯦꯡꯂꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯅꯆꯥ ꯑꯩꯅ ꯂꯥꯟꯗꯕ ꯑꯣꯏꯔꯕꯗꯤ ꯏꯃꯥꯅ ꯁꯤꯔꯛꯂꯤꯕ ꯄꯥꯞꯇꯣ ꯑꯩꯅ ꯄꯨꯐꯝ ꯊꯣꯛꯇꯦ꯫ ꯏꯃꯥꯅ ꯁꯤꯜꯂꯒ ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯦ ꯀꯥꯏꯍꯟꯕ ꯑꯣꯏꯔꯝꯂꯒꯗꯤ ꯅꯆꯥ ꯑꯩꯕꯨ ꯍꯥꯠꯄ ꯄꯥꯞ ꯄꯨꯕꯤꯌꯨ꯫ ꯏꯃꯥꯒꯤ ꯋꯥ ꯇꯥꯗꯦ ꯍꯥꯏꯅ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯄꯥꯕꯁꯨ ꯑꯄꯪꯕ ꯅꯠꯇꯦ꯫ ꯃꯆꯥ ꯑꯩꯅ ꯆꯠꯈꯤꯕꯒꯤ ꯃꯔꯝ ꯁꯣꯏꯗꯅ ꯊꯤꯒꯠꯂꯒ ꯑꯩꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯅꯤ꯫ ꯉꯁꯤ ꯅꯆꯥ ꯑꯩꯅ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕꯁꯨ ꯏꯃꯥꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯁꯥꯗꯨꯅ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯄꯤꯒꯅꯨ꯫ ꯅꯆꯥ ꯆꯠꯆꯔꯦ꯫ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨꯗ ꯁꯤꯖ ꯃꯃꯤꯠꯇꯨ ꯏꯃꯨꯡ ꯉꯥꯡꯁꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯁꯥꯗ ꯁꯥꯎꯅꯤꯡꯕꯒꯤ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯛꯂꯤ꯫ ꯁꯣꯝꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯈꯥꯕꯗꯣ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤ ꯈꯨꯜ ꯌꯧꯔꯛꯏ꯫ ꯄꯥꯔꯤ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯂꯨꯍꯣꯡꯕ ꯌꯥꯔꯛꯇꯕꯒꯤ ꯃꯔꯝꯗꯣ ꯍꯪꯏ꯫ ꯄꯥꯔꯤꯅꯁꯨ ꯋꯥꯔꯤꯗꯨ ꯁꯥꯔꯛꯂꯕꯗ ꯈꯥꯕ ꯑꯃꯗꯤ ꯄꯥꯔꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯄꯨꯟꯅ ꯂꯥꯛꯇꯨꯅ ꯐꯝꯂꯛꯏ꯫ ꯈꯥꯕꯅ, ꯏꯃꯥ, ꯂꯥꯡꯂꯦꯟꯁꯦ ꯑꯩꯒ ꯂꯨꯍꯣꯡꯕ ꯌꯥꯍꯟꯕꯤꯌꯨ꯫ ꯏꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯪꯕꯅ ꯂꯨꯍꯣꯡꯕ ꯌꯥꯔꯛꯇꯕꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯈꯔ ꯂꯩꯔꯝꯒꯅꯤ ꯈꯟꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯔꯝꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯕ ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯌꯨꯝꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ꯫ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯒ ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯅꯕ ꯁꯤꯟꯕꯤꯌꯨ꯫ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯌꯦꯡꯁꯤꯟꯖꯒꯦ꯫ ꯏꯕꯨꯡꯉꯣ ꯈꯥꯕ, ꯏꯌꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯏꯃꯥ ꯈꯪꯏ꯫ ꯏꯌꯥꯒꯤ ꯄꯨꯛꯆꯦꯜ ꯏꯃꯥꯅ ꯈꯪꯏ꯫ ꯏꯆꯥꯕꯨꯗꯤ ꯏꯃꯥ ꯋꯥꯔꯧꯗꯦ꯫ ꯇꯣꯝꯆꯧꯅ, ꯏꯆꯥ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯤ ꯁꯤꯗ ꯍꯦꯛꯇ ꯍꯣꯡꯂꯁꯤ꯫ ꯆꯅꯈꯤꯌꯥꯁꯨ ꯂꯥꯛꯄ ꯀꯅꯥꯅ ꯈꯪꯕ? ꯈꯥꯕꯒ ꯄꯨꯛꯆꯦꯜ ꯃꯥꯟꯅꯕꯅꯤ, ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯂꯥꯡꯂꯦꯟ, ꯅꯪꯕꯨ ꯌꯥꯅꯤꯡꯗꯕ꯭ꯔꯅꯦ? ꯄꯥꯔꯤꯅ, ꯀꯩꯅꯣ ꯄꯥꯕ, ꯑꯉꯥꯡꯁꯤꯗꯤ ꯑꯗꯨꯝ ꯌꯥꯖꯔꯤꯗꯨꯗꯤ꯫ ꯑꯩꯈꯣꯏꯅ ꯁꯥꯎꯕꯗ ꯎꯕꯗ ꯃꯥꯁꯨ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯌꯥꯅꯤꯡꯗꯅ ꯂꯩꯔꯕꯁꯤꯗ ꯑꯃꯨꯛ ꯍꯪꯖꯅꯤ꯫ ꯈꯥꯕꯅ, ꯑꯩꯒꯤ ꯃꯥꯡꯗ ꯍꯥꯏꯔꯣ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯣ꯫ ꯏꯃꯥ ꯍꯣꯏ, ꯗꯥ ꯄꯥꯔꯤ ꯍꯣꯏꯅ ꯁꯥꯎꯗ꯭ꯔꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯏꯅ, ꯍꯥꯟꯅꯁꯨ ꯌꯥꯏ꯫ ꯃꯣꯏꯅ ꯁꯥꯎꯕꯗꯨꯗ ꯀꯤꯕꯒꯤ ꯑꯩꯁꯨ ꯌꯥꯗꯕꯅꯤ꯫
ꯏꯃꯥꯁꯤꯅ ꯉꯥꯡꯂꯝꯕꯗꯣ ꯑꯩꯁꯨ ꯁꯥꯎꯅꯤꯡꯉꯤ, ꯑꯗꯨꯅ ꯑꯩꯁꯨ ꯌꯥꯗꯦ ꯍꯥꯏꯔꯤꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯌꯥꯈꯤꯔꯣꯏ ꯍꯥꯏꯔꯣ? ꯑꯁ ꯁꯨꯃꯥꯡꯅ ꯂꯩꯍꯦ, ꯃꯤꯅ ꯌꯥꯔꯦ ꯍꯥꯏꯔꯒ ꯃꯌꯥꯝ ꯃꯥꯡꯗ ꯁꯨꯃꯥꯡꯉꯤ, ꯏꯀꯥꯏꯌꯦ ꯍꯥꯏꯔꯒ꯫ ꯂꯥꯏꯔꯕꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯤ ꯁꯤꯖ ꯃꯍꯥꯛꯇꯤ ꯃꯆꯥꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯐꯪꯈꯤꯗ꯭ꯔꯤ꯫ ꯈꯥꯕꯒꯤ ꯃꯄꯥꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕꯅ ꯈꯨꯡꯒꯪꯗꯨꯗ ꯂꯥꯛꯇꯨꯅ ꯂꯨꯍꯣꯡꯕꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ꯫ ꯐꯠꯇꯕ ꯋꯥꯈꯜ ꯆꯦꯟꯕꯤ ꯏꯃꯥꯅ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯁꯥꯞ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯀꯤꯕ ꯂꯩꯇ꯫ ꯑꯁꯨꯝꯕꯒꯤꯗꯃꯛ ꯏꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕꯁꯦ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯑꯃꯅꯤ꯫ ꯏꯃꯥ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯜꯗꯤ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯈꯪꯕꯅꯤ꯫ ꯑꯁꯨꯝꯕꯕꯨ ꯅꯝꯁꯤꯜꯂꯒ ꯏꯃꯥꯅ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅ ꯑꯆꯨꯝꯕꯗꯨꯕꯨ ꯅꯝꯁꯤꯜꯂꯒ ꯊꯝꯕꯤꯒꯅꯨ꯫